Hi. ꯑꯩꯁꯦ ꯃꯌꯥꯝꯅꯗꯤ ꯂꯥꯟꯒꯤ ꯄꯥꯎ ꯇꯥꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯌꯦꯕꯀꯣ ꯑꯦꯗꯚꯥꯟꯇꯦꯖ ꯑꯦꯟ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯃꯁꯤ ꯌꯥꯔꯤꯃꯈꯩ ꯐꯦꯁꯕꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯦꯗꯃꯤꯟꯁꯤꯡꯅ ꯈꯔ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯔꯨꯞ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯂꯅꯥꯏ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯑꯇꯥꯛ ꯑꯐꯣꯡꯅꯕ ꯑꯣꯄꯟ ꯑꯣꯏ ꯌꯥꯝꯅ ꯑꯣꯄꯟ ꯁꯦꯀ꯭ꯔꯦꯠ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯊꯝꯁꯤ ꯃꯗꯨ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯀꯧꯏ ꯂꯣꯏꯅ ꯃꯊꯤꯕꯣꯡ ꯀꯣꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯌꯥꯡꯕ ꯇꯥꯟꯅꯕꯔꯣꯝꯗ ꯉꯔꯥꯡꯃꯨꯛꯇ ꯄꯥꯎ ꯂꯥꯟꯅꯔꯤꯕꯗꯨꯅꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯨꯅꯤ ꯄꯥꯎ ꯑꯔꯥꯟꯕꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯨꯃꯨ ꯇꯥꯎꯟꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯔꯦꯕꯦꯜꯁꯤꯡꯅ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯔꯦꯕꯦꯜꯁꯤꯡꯅ ꯀꯣꯏꯁꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯡꯁꯦ ꯌꯥꯎꯒꯠꯂꯤꯕꯁꯤꯡꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯊꯥꯒꯠꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯦ ꯄꯦꯅꯤꯛ ꯌꯥꯝ ꯑꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯤ ꯃꯇꯨꯡꯗꯗꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯉꯁꯤꯗꯤ ꯔꯤꯗꯔ ꯄ꯭ꯔꯨꯐ ꯌꯥꯎꯅ ꯁꯦꯡꯗꯣꯔꯛꯄꯅꯤ ꯑꯗꯨ ꯄꯥꯎꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯣꯛꯄꯗꯤ ꯄꯥꯎꯁꯦ ꯀꯨꯞꯅ ꯂꯧꯔꯒ ꯊꯥꯒꯠꯄꯤꯌꯨ ꯄꯥꯎꯆꯦ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤ ꯚꯤ ꯆꯦꯅꯦꯜ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯄꯥꯎꯁꯤ ꯑꯔꯥꯟꯕ ꯄꯥꯎꯁꯤꯗꯤ ꯌꯥꯔꯤꯈꯩ ꯁꯟꯗꯣꯛꯇꯕꯅ ꯐꯩ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯁꯜꯂꯕ ꯃꯇꯝꯅꯤ ꯑꯩꯁꯦ ꯃꯩꯁꯨ ꯂꯥꯛꯇꯕ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯃꯩ ꯆꯞꯍꯧꯗ꯭ꯔꯕ ꯃꯩ ꯆꯥꯡ ꯅꯥꯏ ꯅꯥꯏꯕꯗꯣ ꯉꯁꯤꯗꯤ ꯐꯨꯠ ꯃꯨꯠꯈ꯭ꯔꯕꯀꯣ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯃꯤꯅꯤꯠ 10ꯃꯨꯛꯇꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯔꯤꯃꯈꯩꯗꯤ ꯄꯦꯅꯤꯛ ꯑꯣꯏꯒꯗꯕ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯀꯗꯕ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄꯤꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯔꯛꯄꯗꯒꯤ ꯑꯩꯅ ꯅꯝꯕꯔꯁꯤꯡꯁꯦ ꯂꯣꯏ ꯂꯧꯖꯔꯦ ꯅꯝꯕꯔꯁꯤ ꯂꯣꯏꯅ ꯁꯤꯗ ꯂꯣꯏꯅ ꯁꯤꯡꯀꯠꯂ ꯂꯩꯔꯦꯗꯣ 104 ꯁꯤꯡꯀꯠꯆꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯇꯧꯕꯇꯕꯨ ꯁꯤꯡꯀꯠꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤ ꯂꯣꯏꯅ ꯕꯨꯛ ꯑꯃꯗ ꯐꯖꯅ ꯌꯥꯎꯔꯕꯅꯤ ꯁꯤꯗ ꯃꯤ 104 ꯁꯤꯡꯀꯠꯂꯦ ꯑꯗꯨꯗ ꯑꯙꯥꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯏꯁꯥꯒꯤ ꯑꯙꯥꯔꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯃꯤ ꯆꯪꯁꯤꯜꯂꯒ ꯁ꯭ꯄꯥꯏ ꯇꯧꯔꯒ ꯄꯥꯎꯁꯦ ꯑꯔꯣꯟꯕ ꯂꯧꯊꯣꯛꯑꯒ ꯑꯁꯣꯝꯗ ꯐꯦꯁꯕꯨꯛ ꯊꯥꯒꯠꯈꯤꯕ ꯑꯗꯒꯤ ꯚꯣꯏꯁ ꯊꯥꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝꯕ ꯄꯣꯠꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤ ꯄꯨꯛ ꯐꯠꯇꯕꯩ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯆꯠꯂꯦꯕ ꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯤꯡꯀꯨ ꯊꯣꯡꯒ꯭ꯔꯥꯝ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯏꯟꯕꯣꯛꯁꯇ ꯀꯩꯅꯣ ꯊꯥꯖꯤꯜꯂꯛꯏꯁꯤꯅꯤ ꯃꯥꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯙꯥꯔꯗꯨ ꯀꯥꯞꯄꯒ ꯊꯥꯖꯤꯟꯕꯤꯔꯛꯎ ꯍꯥꯏꯕꯅꯤ ꯑꯙꯥꯔꯗꯨ ꯐꯣꯇꯣ ꯅꯝꯃꯒ ꯊꯥꯔꯛꯎ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯒꯗꯕ ꯂꯩꯇꯦ ꯏꯁꯥꯒꯤ ꯑꯩ ꯏꯁꯥꯅ ꯄꯥꯏ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯋꯥꯔꯧꯕꯤꯔꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯅꯤ ꯑꯩꯈꯣꯏꯁꯤ ꯄꯥꯎ ꯅꯩꯅꯒꯗꯕ ꯂꯩꯌꯦꯕꯀꯣ ꯄꯥꯎ ꯅꯩꯅꯒꯗꯕ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤꯗꯤ ꯂꯤꯁꯥꯡꯁꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯈꯃꯨꯛ ꯇꯧꯅꯕ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯂꯥꯜꯂꯣꯏꯔꯒꯁꯨ ꯃꯁꯤ ꯀꯩꯅꯣꯝꯈꯛ ꯂꯩꯗꯣꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯤꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣই ꯅꯩꯅꯕ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯪꯕ ꯃꯇꯝꯗ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯄ ꯄꯣꯠꯁꯤ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯌꯧꯗꯕ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯃꯌꯥꯝ ꯁꯦꯝꯃꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩ ꯇꯝꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯏꯁꯥꯒꯤ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯟꯅ ꯂꯥꯎꯊꯣꯛꯍꯧꯗ꯭ꯔꯦ ꯃꯁꯤ ꯀꯃꯦꯟꯗ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯍꯜꯂꯁꯤ ꯑꯙꯥꯔꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯙꯥꯔꯁꯤꯗ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯣꯔꯤꯅꯦꯕꯀꯣ ꯃꯁꯛ ꯁꯥꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯃꯁꯤꯗꯤ ꯑꯗꯣ ꯌꯥꯎꯅꯤꯡꯗꯕ ꯀꯥꯡꯕꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯊꯥꯖꯤꯟꯕꯤꯔꯛꯀꯅꯨ ꯌꯥꯎꯅꯤꯡꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯌꯥꯎꯕꯤꯒꯦꯅ ꯈꯜꯂꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯥꯟꯒꯤ ꯑꯔꯣ ꯑꯊꯨꯞ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯑꯩꯉꯣꯟꯗꯗꯤ ꯂꯩꯕ ꯑꯩꯒꯤ ꯀꯣꯛꯁꯤꯗꯗꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯗꯤ ꯃꯁꯤ ꯅꯩꯅꯕꯗꯤ ꯌꯥꯕ ꯀꯣ ꯈꯪꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯗꯨ ꯄꯣꯠꯇꯨꯗꯤ ꯃꯤꯉꯣꯟꯗ ꯂꯤꯛꯇꯤ ꯑꯣꯏꯕꯗꯤ ꯌꯥꯗꯕ ꯃꯁꯤ ꯄꯨꯛ ꯐꯠꯇꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯦꯐ ꯒꯥꯔꯗꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯃꯃꯜ ꯌꯥꯝꯒꯦ ꯉꯁꯥꯏ ꯀꯣꯏꯁꯟ ꯍꯪꯉꯛꯏꯗꯨꯅꯤ ꯁꯤꯒꯨꯝꯂꯣꯝꯗ ꯂꯥꯏꯔꯒꯕ ꯌꯨꯝ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯃ ꯈꯨꯜ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯃꯥꯒꯤ ꯌꯨꯝꯗ ꯌꯦꯡꯉꯨꯅꯤ ꯃꯁꯥꯗꯤ ꯑꯥꯗ ꯂꯩꯇ꯭ꯔꯤ ꯍꯛꯆꯥꯡꯗ ꯄꯨꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯃꯐꯝꯗꯨꯗꯒꯤ ꯁꯣꯝꯗ ꯄꯨꯊꯣꯛꯄꯗ ꯂꯩꯕꯅꯤꯅ ꯏꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯀꯣꯏꯁꯟ ꯍꯪꯉꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯊꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯊꯤꯡꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯅꯣ ꯃꯥꯗꯤ ꯂꯥꯜꯍꯧꯕ ꯑꯣꯏꯒꯦꯔꯥ ꯍꯨꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯃꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯃꯗꯨꯒꯤ ꯑꯌꯥꯕ ꯄꯤꯌꯦꯕ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯃꯥꯒꯤ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯄ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅꯦꯕꯀꯣ ꯃꯗꯨꯗꯤ ꯀꯅꯥꯝꯇ ꯊꯤꯡꯕ ꯌꯥꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯣꯡꯆꯥꯕꯗ ꯑꯗꯨꯝ ꯌꯧꯔꯛꯄ ꯌꯥꯏ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯟꯅꯩ ꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤꯁꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯁꯨ ꯃꯥꯌꯣꯛꯅꯩ ꯆꯥꯕ ꯊꯛꯄꯒꯤ ꯀꯩ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯤꯟꯖꯥꯛ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯂꯩꯇꯕ ꯃꯐꯝꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯐꯪꯗ ꯑꯆꯥꯄꯣꯠꯅ ꯑꯌꯥꯝꯕ ꯌꯣꯝꯃꯒ ꯆꯠꯂꯤꯕꯅꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯐꯪꯗꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯕꯔꯃꯥ ꯕꯣꯔꯗꯔ ꯃꯅꯨꯡꯗ ꯕꯣꯔꯗꯔ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯕꯣꯔꯗꯔꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯕꯔꯃꯥ ꯃꯅꯨꯡꯗ ꯑꯣꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯀꯣ ꯑꯩ ꯃꯁꯤꯃꯗꯤ ꯃꯌꯥꯝꯗ ꯇꯝꯖꯒꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯦꯗ ꯑꯃ ꯐꯪꯕꯗ ꯋꯥꯅ ꯕ꯭ꯔꯦꯗꯇꯣ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯌꯦꯟꯅꯗꯣꯏꯅꯤ ꯏꯁꯤꯡ ꯈꯔ ꯊꯛꯇꯣꯏꯅꯤ ꯑꯗꯨꯒ ꯂꯥꯟ ꯀꯞꯈꯥꯏꯅꯗꯣꯏꯅꯤ ꯆꯥꯕꯁꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯗꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯋꯥꯅ ꯂꯩꯔꯦ ꯑꯗꯨꯗꯣ ꯑꯩꯁꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯝꯕ ꯄꯥꯎꯗꯣ ꯇꯝꯕꯗ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯑꯗꯨꯝ ꯋꯥꯅ ꯂꯩꯔꯝꯒꯅꯤꯗꯀꯣ ꯃꯔꯝꯗꯤ ꯂꯥꯟ ꯀꯥꯞꯅꯕ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯒꯤ ꯁꯤꯐꯥꯏꯁꯤꯡꯗꯤ ꯌꯦꯡꯉꯨꯅꯦ ꯄꯨꯂꯤꯁꯁꯤꯡꯗꯤ ꯍꯦꯛꯇ ꯈꯤꯟꯕꯤꯅꯦꯕ ꯆꯥꯅꯤꯡꯕ ꯆꯥꯔꯣꯅ ꯈꯤꯟꯕꯤꯅꯦꯕ ꯖꯥꯠ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯆꯥꯗꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯃꯩꯇꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯃꯤꯅ ꯂꯣꯏ ꯆꯟꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣꯁꯦ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯍꯪꯉꯤ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯌꯥꯝꯕ ꯆꯥꯕꯒꯤꯗꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯕ꯭ꯔꯦꯗ ꯑꯃ ꯗꯨꯀꯥꯟꯗ ꯐꯪꯕ ꯕ꯭ꯔꯦꯗ ꯑꯃ ꯀꯣ ꯕ꯭ꯔꯦꯗ ꯑꯃ ꯑꯆꯧꯕ ꯕ꯭ꯔꯦꯗ ꯑꯃꯁꯤꯅ ꯃꯤ 3-4 ꯌꯦꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯑꯒ ꯂꯦꯟꯗꯣꯏꯅꯦꯕ ꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯑꯣꯟꯊꯣꯛꯄ ꯀꯟꯗꯤꯁꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯌꯨꯝ ꯃꯌꯥ ꯅꯛꯑꯒꯅ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯒꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯥꯛꯀ ꯍꯦꯛ ꯊꯤꯟꯕꯤꯔꯛꯄ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯎꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯕꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯃꯥꯡꯉꯩꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯀꯣ ꯂꯥꯏ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯅꯨꯡꯁꯤꯅꯈꯤꯗꯕ ꯑꯗꯨ ꯇꯧꯕꯒꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤꯅꯤ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯂꯥꯟ ꯀꯥꯞꯄꯁꯤꯡꯒꯤ ꯆꯪꯖꯐꯝꯁꯦ ꯅꯣꯡꯄꯣꯛ ꯊꯣꯡꯗ ꯂꯩꯔꯤꯕꯅꯦꯕ ꯑꯩꯅ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯣꯠ ꯇꯧꯕꯤꯔꯣꯀꯣ ꯀꯣꯠꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯐꯪꯗ꯭ꯔꯕ ꯂꯣꯡꯎꯞ ꯇꯥꯟꯕ ꯃꯌꯥꯝꯁꯤꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕꯤꯅꯦꯕ ꯂꯣꯡꯎꯞ ꯇꯥꯟꯕ ꯃꯌꯥꯝꯁꯤꯅ ꯃꯩ ꯂꯥꯛ ꯂꯩꯔꯝꯃꯦ ꯂꯣꯡꯎꯞ ꯇꯥꯟꯕ ꯃꯌꯥꯝꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯅꯦꯕꯀꯣ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥ ꯑꯃ ꯃꯤꯒꯤ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯂꯥꯟ ꯑꯧꯔꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯠꯄꯗꯁꯨ ꯄꯨꯂꯞ ꯍꯥꯠꯇꯣꯛꯄꯤꯗꯅ ꯀꯅꯥꯅꯣ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯣꯛꯄꯤꯗꯅ ꯇꯧꯔꯤꯗꯨꯅꯤ ꯇꯣꯔꯣꯡꯊꯤꯟ ꯑꯟꯗ꯭ꯔꯣꯒꯤ ꯇꯣꯔꯣꯡꯊꯤꯟꯗ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯁ ꯔꯥꯏꯠ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯅꯠꯇꯦ ꯀꯞꯄꯤꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯃꯨꯛ 13 ꯁꯨꯖꯟꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯟꯊꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔꯁꯨ ꯑꯣꯏꯕ ꯀꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕ
ꯃꯃꯜ ꯌꯥꯝꯃꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯈꯛ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥꯗꯒꯤ ꯀꯦꯟꯈꯤꯕꯗ ꯅꯈꯣꯏ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯔꯤꯗꯣ ꯃꯅꯨꯡꯗ ꯌꯥꯝꯅ ꯎꯔꯨ ꯂꯩꯁꯜꯂꯒ ꯑꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯝꯒꯗꯧꯔꯤꯕ ꯋꯥꯆꯞꯁꯦ ꯃꯁꯤꯗ ꯂꯥꯟꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯩꯈꯣꯏ ꯅꯩꯅꯔꯛꯀꯅꯤ ꯃꯤꯁꯦ ꯑꯈꯟꯅꯕ ꯈꯛꯇ ꯑꯣꯏꯁꯤ ꯑꯩ 100 ꯑꯩ ꯂꯧꯅꯤꯡꯗꯦ ꯃꯤꯁꯦ ꯑꯩ ꯃꯤ 100 ꯈꯛꯇꯒꯤ ꯁꯤꯁꯇꯦꯝꯁꯤ ꯍꯣꯏ ꯑꯍꯦꯟꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯅ ꯈꯟꯅꯔꯒ ꯑꯅꯧꯕ ꯃꯦꯝꯕꯔ ꯍꯥꯞꯆꯤꯟꯁꯤꯔꯥ ꯍꯥꯞꯆꯤꯟꯒꯨꯝꯁꯤꯔꯥ ꯍꯥꯏꯕꯁꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ 100 ꯐꯥꯎꯗꯤ ꯐꯪꯉꯦ ꯑꯅꯧꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯊꯥꯒꯠꯂ ꯌꯥꯎꯖꯒꯦꯅ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯗ ꯐꯦꯁꯕꯨꯛꯇꯗꯤ open ꯑꯣꯏꯈꯤꯅꯦꯕꯀꯣ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎ ꯑꯔꯨꯕ ꯂꯩꯕꯁꯤꯡꯁꯦ ꯑꯩ ꯋꯥꯆꯞꯇ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦꯕ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯤꯛꯇꯤ ꯑꯣꯏꯅꯗꯕ ꯑꯩ ꯁꯝꯇꯥꯏꯝꯁ ꯑꯩ ꯚꯣꯏꯁ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯤ ꯚꯣꯏꯁ ꯃꯦꯁꯦꯖꯇꯣ ꯂꯣꯏꯅ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯗꯤ ꯑꯩ ꯁꯤꯔꯦꯅꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦꯅꯦ ꯑꯗꯨꯝ ꯀꯣ ꯅꯠꯇꯦ ꯑꯩ ꯀꯩꯁꯨꯕꯨꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯔꯒꯁꯨ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯙꯥꯔꯁꯦ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯍꯟꯁꯤ ꯁꯤꯒꯤ ꯃꯤ 100 ꯐꯪꯉꯤꯁꯦ ꯑꯙꯥꯔ ꯄꯤꯔꯛꯇꯕ ꯃꯌꯥꯝ ꯌꯥꯎꯔꯒꯗꯤ ꯑꯩ ꯃꯤ 50 ꯑꯃꯨꯛꯅ 10 ꯑꯣꯏꯕ ꯌꯥꯏꯕꯀꯣ ꯑꯩꯈꯣই ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯕ ꯃꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯄꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯃꯛꯇ ꯈꯨꯝꯕꯣꯡꯗ ꯑꯃ ꯐꯥꯔꯦꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯐꯥꯔꯦꯅ ꯇꯧꯅꯔꯤꯗꯨꯅꯤ ꯃꯣꯏꯒꯤ ꯂꯥꯂꯣꯡꯁꯤꯗꯤ ꯂꯩꯉꯥꯛꯄꯒꯤ ꯂꯥꯂꯣꯡꯁꯤꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯡꯎꯞ ꯇꯥꯜꯂꯒ ꯂꯣꯏ ꯐꯥꯗꯣꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏ ꯂꯧꯍꯧꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯍꯣꯟꯗꯕ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯑꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯤꯌꯔ ꯁꯦꯝꯒꯠꯄ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯤꯌꯔꯗ ꯂꯣꯏꯅ ꯑꯔꯩꯕꯈꯩ ꯄꯤꯁꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯌꯨꯝꯅꯥꯝ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯣ ꯑꯩ ꯍꯦꯔꯥꯆꯟꯗ꯭ꯔ ꯉꯁꯥꯏ ꯍꯥꯞꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯁꯤ ꯑꯩꯒꯤ ꯂꯤꯁꯇ ꯌꯥꯎꯔꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯊꯕꯛ ꯑꯣꯏꯔꯝꯃꯦ ꯑꯁꯤꯗꯤ ꯑꯩꯁꯨ ꯍꯩꯇꯕꯀꯣ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯑꯩꯗꯤ ꯂꯣꯏꯅ ꯏꯗꯣꯏꯅꯤ ꯃꯤꯁꯤꯡꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯆꯦꯛ ꯇꯧꯗꯣꯏꯅꯤꯀꯣ ꯃꯥꯅ ꯋꯥꯆꯞ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ ꯋꯥꯆꯞ ꯄꯥꯏꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦ 10 ꯀꯣ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯐꯥꯎꯗ 104 ꯐꯥꯎꯗ ꯑꯩ ꯁꯤꯡꯀꯠꯂꯦꯀꯣ ꯉꯁꯥꯏꯗꯒꯤ ꯁꯤꯡꯀꯠꯂꯤꯅꯤꯀꯣ ꯅꯝꯕꯔꯗꯩ ꯀꯩꯗꯒꯤ ꯋꯥꯆꯞꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤ ꯁꯤ ꯐꯅꯌꯥꯝꯅ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤ ꯃꯤ 50 ꯍꯥꯞꯈ꯭ꯔꯕꯅꯤ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤ ꯑꯩ ꯁꯤꯡꯀꯠꯀꯗꯕ ꯑꯗꯨꯅ ꯑꯩ ꯀꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯖꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯞꯄꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯀꯦ ꯑꯗꯨ ꯏꯁꯥꯒꯤ ꯑꯙꯥꯔ ꯑꯝꯇꯪꯗꯤ ꯏꯟꯕꯣꯛꯁꯇ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯅꯤꯡ ꯃꯃꯥꯡ ꯅꯝꯃꯒꯅꯦ ꯃꯗꯨ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯒꯗꯕ ꯂꯩꯇꯦ ꯆꯨꯝꯂꯦ ꯑꯙꯥꯔꯁꯤꯗꯤ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯍꯟꯕ ꯋꯥꯅꯤꯗ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯪꯅꯕ ꯆꯥꯅꯕ ꯑꯣꯏꯔꯁꯨ ꯃꯣꯏꯔꯁꯨ ꯑꯙꯥꯔꯁꯤꯗꯤ ꯑꯩꯒꯤ ꯏꯟꯕꯣꯛꯁꯇ ꯊꯝꯍꯧꯔꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯑꯩꯅ ꯑꯙꯥꯔꯗꯣ ꯑꯩꯅ ꯃꯤꯁꯌꯨꯁ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯀooperation ꯄꯤꯅꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯌꯥꯝꯒꯤ ꯃꯁꯤ ꯁꯖꯦꯁꯟ ꯌꯥꯎꯔꯛꯄꯅꯦꯕ ꯀꯃꯦꯟꯇ ꯉꯁꯥꯏ ꯁꯖꯦꯁꯟ ꯃꯤ 2 ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯑꯙꯥꯔꯁꯦ ꯂꯧꯈꯠꯂꯨ ꯑꯙꯥꯔꯁꯤ ꯂꯧꯈꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ ꯑꯦꯛꯁꯄꯥꯔꯠ ꯈꯔ ꯈꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯄꯥꯎꯁꯤ ꯂꯤꯛꯁꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯙꯥꯔ ꯄꯥꯏꯕ ꯃꯌꯥꯝ ꯆꯪꯀꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯚꯦꯔꯤꯐꯥꯏ ꯇꯧꯕꯗ ꯑꯙꯥꯔꯗ ꯌꯦꯡꯀꯥꯟꯗ ꯑꯣ ꯃꯥ ꯁꯥꯁꯤꯟꯅꯕꯅꯤ ꯅꯠꯇꯦ ꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯗꯨꯒꯤ ꯑꯩ ꯏꯊꯟꯗꯒꯤ ꯀꯣꯛ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯔꯛꯄꯗꯣ ꯑꯩ ꯐꯤꯗꯕꯦꯛꯇꯣ ꯂꯧꯖꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯈꯪꯅꯤꯡꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯎꯂꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯀꯔꯤ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝ ꯈꯪꯅꯤꯡꯉꯝꯒꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯨꯕꯨꯝ ꯅꯥꯝꯃꯐꯥꯎ ꯇꯠꯇꯦ ꯂꯥꯟꯗꯤ ꯑꯉꯛꯐꯪꯅ ꯀꯥꯞꯅꯔꯤ ꯀꯣ ꯉꯥꯛꯁꯨ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯀꯗꯥꯏ ꯀꯥꯏꯗꯅꯣ ꯃꯈꯣꯟꯗꯤ ꯑꯆꯧꯕ ꯀꯗꯥꯏ ꯀꯥꯏꯗꯅꯣ ꯋꯤꯡ ꯋꯥꯡ ꯄꯥꯏꯁꯤꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯔꯤ ꯃꯐꯝ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯃꯐꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯃꯐꯝꯁꯤ ꯈꯪꯉꯒꯁꯨ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯗꯕꯅꯤ ꯆꯥꯎꯔꯥꯛꯄ ꯃꯐꯝ ꯑꯦꯔꯒꯗꯧꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨ ꯗ꯭ꯔꯣꯟ ꯐꯨꯇꯦꯖꯀ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯂꯩ ꯍꯥꯏꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯃꯗꯤ ꯑꯩ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩ
ꯈꯨꯠꯄꯦꯖ ꯑꯩꯒꯤ ꯂꯥꯏꯐ ꯈꯨꯊꯥꯡꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯈꯪꯕ ꯑꯏꯕ ꯁꯥꯔꯕꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯦꯕ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯈꯪꯉꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅ ꯊꯝꯁꯦꯕꯀꯣ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯨꯇꯦꯖꯇꯨ ꯊꯥꯈ꯭ꯔꯒ ꯃꯗꯨꯅ ꯃꯥꯅ ꯂꯣꯏ ꯆꯛꯈꯥꯏꯔꯛꯇꯅ ꯒ꯭ꯔꯨꯞꯇ ꯆꯛꯈꯥꯏꯔꯛꯇꯅ ꯃꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯛꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯆꯞ ꯑꯩ ꯈꯨꯝꯖꯔꯤ ꯑꯗꯨꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯈꯨꯃꯟ ꯆꯞ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯑꯩ ꯏꯟꯕꯣꯛꯁ ꯂꯩꯔꯦ ꯑꯩꯒꯤ ꯂꯣꯏ ꯁꯤꯡꯀꯠꯄꯗꯤ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯏꯁꯥꯒꯤ ꯑꯙꯥꯔ ꯑꯃꯈꯛꯇꯪꯗꯤ ꯊꯥꯖꯤꯟꯕꯤꯔꯛꯄ ꯇꯥꯔꯦ ꯑꯙꯥꯔꯁꯤ ꯑꯩꯅ ꯃꯤꯁꯌꯨꯁ ꯇꯧꯒꯗꯕ ꯂꯩꯇꯦ ꯃꯤꯉꯣꯟꯗ ꯁꯣ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯣꯡꯂꯤ ꯑꯩꯒꯤ ꯏꯟꯕꯣꯛꯁꯇꯣ ꯑꯗꯨꯝ ꯌꯥꯎꯁꯅꯨ ꯑꯩꯅ ꯌꯦꯡꯉꯒ ꯑꯙꯥꯔ ꯄꯤꯔꯛꯄ ꯃꯤꯈꯩ ꯑꯩ ꯁꯣꯝꯗ ꯑꯩ ꯍꯥꯞꯀꯗꯕ ꯂꯩꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯤ 100ꯒ ꯌꯥꯝ ꯂꯩꯔꯝꯈꯤꯅꯤ ꯑꯅꯧꯕ ꯄꯦꯟꯗꯤꯡ ꯌꯥꯝ ꯂꯩꯔꯝꯈꯤꯅꯤ ꯑꯩ ꯁꯤꯡꯀꯠꯄ ꯉꯝꯗꯦ ꯀꯣ ꯃꯌꯥꯝꯗꯣ ꯉꯁꯥꯏꯗꯒꯤ ꯁꯤꯡꯀꯠꯂꯛꯏꯅꯦ ꯑꯩꯒꯤ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯤ ꯀꯩꯅꯣꯁꯤꯗ 104 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯦ ꯅꯝꯕꯔ 104 ꯐꯥꯎ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤ 104 ꯐꯥꯎ ꯑꯩ ꯁꯤꯡꯀꯠꯂꯦ ꯑꯅꯧꯕ ꯑꯁꯤ ꯃꯈꯥ ꯇꯥꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯎꯖꯒꯦ ꯍꯥꯏꯕꯁꯤꯡꯁꯦ ꯐꯤꯜꯇꯔ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯥꯛꯄ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯔꯨꯕ ꯄꯣꯠ ꯈꯔ ꯅꯩꯅꯒꯗꯕ ꯂꯩꯌꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯈꯪꯕꯗꯒꯤ ꯃꯌꯥꯝꯅ ꯅꯩꯅꯔꯛꯄꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯩ ꯑꯗꯨꯗꯤ ꯁꯤ ꯁꯖꯦꯁꯟ ꯑꯝꯇꯪ ꯄꯤꯁꯤ ꯒꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯎꯁꯤ ꯃꯊꯪ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯗꯨꯒ ꯄꯥꯎꯁꯤ ꯑꯔꯨꯕ ꯂꯩꯔꯒꯁꯨ ꯔꯟꯕꯤ ꯃꯌꯥꯝꯆꯥ ꯌꯥꯎꯔꯤ ꯑꯗꯨ ꯔꯟꯕꯤ ꯅꯪꯒꯤꯗꯣ ꯉꯁꯥꯏ ꯍꯥꯞꯈ꯭ꯔꯕꯅꯤ ꯁꯤꯗꯤ ꯂꯤꯁꯇ ꯌꯥꯎꯔꯕꯅꯤ ꯔꯟꯕꯤ ꯀꯣ ꯔꯟꯕꯤ ꯅꯪꯒꯤꯗꯣ ꯁꯤ ꯑꯩꯒꯤ ꯂꯤꯁꯇ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩ ꯂꯤꯁ ꯁꯤꯡꯀꯠꯄꯗ ꯔꯟꯕꯤ ꯑꯩꯗꯤ ꯂꯣꯏ ꯆꯤꯟꯐꯥ ꯄꯨꯔꯦ ꯑꯗꯣ ꯔꯟꯕꯤꯔꯒꯤ ꯌꯥꯎꯔꯦ ꯁꯦ ꯅꯝꯕꯔꯗꯨ ꯁꯤꯗ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯏꯁꯥꯒꯤꯅꯦ ꯁꯤꯗ ꯂꯣꯏ ꯁꯤꯡꯀꯠꯄꯗ ꯌꯥꯎꯔꯤ ꯁꯤ ꯁꯦ ꯅꯝꯕꯔ ꯁꯤ ꯃꯔꯛꯀꯤꯅꯤ ꯁꯤ ꯂꯣꯏꯅ ꯌꯥꯎꯔ ꯁꯤ ꯂꯣꯏ ꯁꯤꯡꯀꯠꯂꯕꯅꯤ ꯑꯗꯨꯗꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯒ꯭ꯔꯨꯞꯁꯀꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯛꯇꯣꯏꯅꯦꯕꯀꯣ ꯃꯁꯤꯗꯤ ꯍꯦꯛꯇ ꯌꯥꯗꯦꯕ ꯈꯨꯠ ꯌꯥꯝ ꯆꯪꯉꯦꯕ ꯁꯤꯒꯤ ꯋꯥꯆꯞ ꯀꯩꯅꯣ ꯁꯦꯝꯕꯁꯦ ꯑꯗꯨꯒ ꯄꯪꯍꯥꯞ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯍꯥꯟꯅ ꯃꯌꯥꯝ ꯁꯦꯝꯅꯔꯦ ꯑꯗꯨꯗ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣꯕꯨ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯇꯧꯅꯔꯛꯄ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯤꯁꯦ ꯑꯈꯟꯅꯕ ꯈꯛꯇ ꯑꯣꯏꯔꯒ ꯃꯤꯒꯤ ꯅꯝꯕꯔ ꯂꯧꯊꯣꯛꯑꯒ ꯍꯦꯛ ꯐꯣꯟ ꯇꯧꯁꯟꯕꯒꯨꯝꯕ ꯅꯨꯄꯤꯒꯤ ꯅꯝꯕꯔ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯁꯨꯡꯇꯧ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯐꯤꯜꯇꯔ ꯇꯧꯊꯣꯛꯑꯒ ꯃꯤꯁꯦ ꯑꯣꯡꯂꯤ 100 ꯈꯛꯇꯪ ꯑꯣꯏꯍꯟꯁꯤꯔꯥன்னு ꯁꯨꯝ ꯈꯟꯕ ꯋꯥꯅꯤ ꯍꯣꯏ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯒꯠꯂꯛꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯙꯥꯔ ꯑꯝꯇꯪꯗꯤ ꯑꯩꯒꯤ ꯏꯟꯕꯣꯛꯁꯇ ꯊꯥꯖꯤꯟꯕꯤꯔꯛꯎ ꯃꯁꯤ ꯋꯥꯔꯧꯕꯤꯒꯅꯨ ꯃꯁꯤ ꯈꯤꯇꯪ ꯇꯨꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯣ ꯗꯤꯖꯃꯅꯤ ꯅꯣꯡꯇꯣꯝꯕꯝ ꯗꯤꯖꯃꯅꯤ ꯌꯥꯎꯔꯕꯅꯦ ꯑꯁꯤꯗ ꯏꯕꯗ ꯌꯥꯎꯔꯕꯅꯤ ꯗꯤꯖꯃꯅꯤ ꯁꯤꯗ ꯌꯥꯎꯔꯕꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯅꯅꯦ ꯀꯣ ꯑꯣꯖꯥ ꯑꯥꯔ ꯀꯦꯒꯤꯗꯨ ꯀꯣ ꯍꯥꯞꯄꯤꯌꯨꯀꯣ ꯑꯥꯔ ꯀꯦ ꯅꯣꯡ ꯍꯥꯞꯄꯕꯅꯤ ꯉꯁꯥꯏ ꯁꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯗꯅꯦ ꯑꯙꯥꯔ ꯑꯝꯇꯪ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯃꯁꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯅ ꯇꯝꯖꯗꯣꯏꯁꯤꯀꯣ ꯃꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯦꯛꯇ ꯍꯥꯏꯕ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯤꯡꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯉꯔꯥꯡꯗꯤ ꯀꯣꯏꯁꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯌꯨꯝꯗ ꯀꯞꯅꯕ ꯌꯥꯎꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯨꯝꯕ ꯄꯦꯅꯤꯛ ꯑꯣꯏꯕꯗꯣ ꯉꯁꯤ ꯔꯤꯗꯔ ꯄ꯭ꯔꯨꯐꯀ ꯇꯧꯔꯛꯏꯗꯨꯅꯤ ꯑꯩꯅ ꯊꯥꯒꯠꯂꯛꯏꯗꯨꯅꯤ ꯄꯥꯎꯖꯦꯜꯒꯤ ꯄꯥꯎꯗꯣ ꯂꯥꯟꯕꯒꯤ ꯁꯣꯏꯕꯒꯤꯅꯦꯕ ꯑꯗꯨ ꯁꯣꯏꯍꯟꯅꯤꯡꯗꯦꯕ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯁꯤꯁꯨ ꯅꯨꯡꯊꯤꯟꯒꯤ ꯈꯕꯔ ꯑꯣꯏꯒꯦꯔꯥ ꯃꯣꯔꯅꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯏꯁꯥꯃꯛ ꯖꯔꯅꯦꯂꯤꯁꯅꯤ ꯑꯩ ꯊꯥꯒꯠꯂꯛꯏꯗꯨꯅꯤ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩ ꯑꯁꯦꯡꯕ ꯄꯥꯎꯃꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯉꯁꯥꯏ ꯇꯧꯔꯤꯗꯨꯅꯤ ꯑꯥꯔꯑꯦꯟꯑꯥꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯊꯥꯒꯠꯂꯕꯅꯤ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯑꯥꯔꯑꯦꯟꯑꯥꯏ ꯅꯝꯕꯔ ꯌꯥꯎꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯁꯦ ꯅꯝꯕꯔ 6ꯗ www.rni.nic.in ꯑꯁꯥꯕ ꯄꯥꯎꯃꯤ ꯅꯠꯇꯦꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯏꯁꯥꯅ ꯃꯌꯥꯝꯗ ꯄꯤꯊꯣꯔꯛꯏ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯑꯣꯄꯟ ꯇꯧꯕꯅꯤꯗꯅ ꯃꯌꯥꯝꯒꯤꯗꯤ ꯑꯩꯒꯤ ꯏꯟꯕꯣꯛꯁ ꯈꯛꯇꯪ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯏꯁꯥꯒꯤ ꯅꯝꯕꯔꯗꯨꯕꯨꯗꯤ ꯀꯩꯅꯣꯗ ꯊꯥꯒꯠꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕꯈꯩꯅ ꯑꯞꯂꯣꯗ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕꯈꯩꯅ ꯑꯩꯒꯤ ꯏꯟꯕꯣꯛꯁꯇ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯛꯎ ꯅꯝꯕꯔ along with ꯑꯙꯥꯔ ꯑꯗꯨꯝ ꯑꯩ ꯍꯥꯞꯆꯒꯦ ꯃꯤ 100 ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯞꯆꯒꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯊꯝꯖꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯩꯅ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯄꯥꯎ ꯑꯁꯤ ꯐꯦꯁꯕꯨꯛꯇꯗꯤ ꯑꯩꯅ ꯂꯥꯏꯚꯇꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇꯗꯤ ꯍꯦꯛꯇ ꯍꯥꯏꯕ ꯅꯨꯡꯉꯥꯏꯒꯗꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯥꯎ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯑꯗ ꯑꯩ ꯑꯙꯥꯔ ꯊꯥꯖꯤꯟꯖꯔꯛꯀꯦ ꯊꯥꯖꯤꯟꯕꯤꯔꯣ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤ ꯃꯈꯣꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯍꯧꯖꯤꯛꯀꯤ ꯄꯤꯔꯛꯄ ꯄꯥꯎꯗ
ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯇꯒꯤ ꯃꯇꯨꯝ ꯃꯇꯨꯝ ꯈꯔ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯤ ꯌꯥꯎꯂꯣꯏꯁꯤꯡꯗꯤ ꯑꯝꯇ ꯁꯣꯛꯍꯟꯗꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯗ ꯀꯣ ꯖꯨꯟꯇꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯦꯕ ꯃꯩꯇꯩꯒꯤ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯁꯤ ꯑꯁ ꯑꯥꯗꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯣꯏꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯁꯦ ꯁꯥꯊꯨꯞꯄ ꯂꯩꯔꯤꯅꯤꯀꯣ ꯍꯥ ꯑꯗꯨꯗꯤ ꯃꯣꯏꯗ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯔꯤꯅꯣ ꯇꯧꯔꯤꯁꯦ ꯃꯁꯤ ꯅꯨꯡꯁꯤꯅꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯕꯗꯒꯤ ꯃꯣꯏꯁꯦ ꯀꯟꯕꯤꯔꯦꯅꯦꯀꯣ ꯍꯥ ꯊꯨꯞꯄꯒ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯐꯥꯏꯇꯔ ꯖꯦꯠꯇꯨꯅ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯕꯗꯤ ꯁꯂꯥꯛ ꯁꯥꯔꯣꯏꯗ꯭ꯔꯗꯣ ꯃꯣꯏꯗ ꯂꯥꯟ ꯍꯧꯕ ꯀꯥꯡꯕꯨ ꯍꯥ ꯃꯣꯏꯗ ꯂꯥꯟ ꯍꯧꯔꯛꯄ ꯖꯨꯟꯇꯥꯒꯤ ꯂꯩꯉꯥꯛꯇ ꯉꯁꯥꯏꯒꯤ ꯂꯥꯟ ꯀꯟꯅ ꯍꯧꯔꯛꯄ ꯃꯣꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯤ.ꯗꯤ.ꯑꯦꯐ ꯀꯨꯝꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯂꯥꯟ ꯍꯧꯕ ꯃꯣꯏꯒꯤ ꯃꯌꯥꯝꯗꯣ ꯔꯦꯕꯦꯜ ꯃꯌꯥꯝꯗꯣ ꯔꯦꯕꯦꯂꯤꯁ ꯑꯣꯏꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯪ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯃꯝ ꯅꯥꯝꯃ ꯁꯣꯛꯇꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯅꯠꯇꯕ ꯀꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕꯀꯣ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯏꯒꯤ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯁꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯌꯥꯝ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯑꯥꯗ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯇꯣꯏꯅꯤ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯈꯛ ꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯠꯇꯦ ꯑꯗꯣ ꯈꯪꯗꯕꯁꯤꯡꯅ ꯚꯤꯗꯤꯑꯣꯗꯨꯗ ꯉꯥꯡꯉꯤꯕ ꯂꯣꯟꯗꯣ ꯃꯤꯒꯤ ꯕꯔꯃꯤꯁ ꯂꯣꯟꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯋꯣꯜꯂꯤꯁꯤꯡꯗꯤ ꯑꯗꯨꯒꯤ ꯂꯣꯟ ꯂꯣꯏ ꯈꯪꯕꯅꯤꯅ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤꯡꯁꯨ ꯂꯣꯏ ꯂꯥꯜꯂꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯍꯟꯈ꯭ꯔꯦꯕ ꯊꯣꯝꯖꯤꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯥꯗ ꯂꯥꯟ ꯀꯥꯞꯄ ꯌꯥꯎꯔꯦꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯌꯥꯎꯔꯦꯕ ꯑꯗꯣ ꯁꯤꯕ ꯃꯇꯝꯗꯗꯤ ꯃꯗꯨ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯗꯣ ꯃꯣꯏꯅ ꯊꯥꯒꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯣꯝꯗ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯕꯔꯃꯤꯁꯤꯡꯅ ꯍꯥꯏꯕꯅꯦ ꯕꯔꯃꯤꯁ ꯀꯨꯀꯤꯁꯤꯡꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯂꯣꯟꯗ ꯍꯥꯏꯔꯤꯗꯣ ꯃꯣꯏ ꯕꯔꯃꯤꯁ ꯂꯣꯟꯗ ꯍꯥꯏꯔꯤꯗꯣ ꯃꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯛꯈꯥꯏꯒꯅꯤꯒꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯗꯣ ꯁꯤ ꯅꯠꯇ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯄꯨꯔꯥ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯃꯁꯤ ꯑꯅꯧꯕ ꯉꯁꯤꯒꯤ ꯄꯥꯎꯅꯤ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯤꯌꯨ ꯁꯤꯔꯒꯁꯨ ꯑꯩꯈꯣꯏ ꯏꯆꯥ ꯄꯤꯌꯨ ꯑꯩꯈꯣই ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯅ ꯅꯣꯏꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯗꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯤꯅ ꯄꯨꯔꯒ ꯀꯔꯤꯒꯤ ꯕꯔꯃꯤꯁ ꯇꯥꯅ ꯊꯥꯔꯤ ꯕꯔꯃꯥ ꯇꯥꯅ ꯊꯥꯔꯤ ꯕꯔꯃꯥꯗ ꯅꯣꯏ ꯀꯔꯤꯒꯤ ꯊꯥꯖꯤꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯎꯪꯈꯠꯅꯕ ꯑꯃꯈꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯦ ꯀꯥꯡꯄꯣꯛꯄꯤꯗ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯁꯤꯗꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯕꯅꯤ ꯑꯣꯄꯟ ꯇꯧꯔꯦ ꯅꯣꯏ ꯀꯨꯀꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕꯅꯤ ꯃꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯅꯦ ꯑꯩꯅ ꯄꯤꯔꯛꯏꯁꯦ ꯀꯣ ꯗꯤꯖꯃꯅꯤ ꯅꯣꯡꯊꯣꯝ ꯊꯥꯖꯔꯛꯀꯦ ꯑꯣꯀꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯥꯖꯤꯟꯕꯤꯔꯛꯎ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯃꯣꯏ ꯃꯁꯦꯟ ꯐꯨꯅꯁꯅꯨ ꯈꯠꯅꯁꯅꯨ ꯍꯥ ꯑꯔꯥꯟꯕ ꯇꯧꯕꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯂꯩꯔꯩꯄꯥꯛꯅꯤ ꯁꯤꯗꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯃꯃꯩ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯂꯥꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯅꯣꯡꯄꯣꯛ ꯂꯝꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯀꯣ ꯅꯣꯡꯄꯣꯛ ꯂꯝꯗ ꯑꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩ ꯀꯩꯅꯣꯝꯃꯒ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯐꯣꯇꯣ ꯊꯥꯖꯤꯜꯂꯦ ꯑꯥꯔ.ꯀꯦ. ꯌꯥꯝ ꯊꯦꯡꯛꯌꯨ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯑꯩ ꯉꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯈꯛ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯇꯩ ꯑꯩ ꯆꯧꯀꯥꯟ ꯀꯥꯟꯒꯦ ꯅꯣꯡꯄꯣꯛ ꯍꯥꯔꯝ ꯄꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯁꯅꯥ ꯐꯨꯗꯣꯡꯕꯒꯨꯝꯅ ꯉꯥꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯨꯌꯥꯒꯤ ꯋꯥꯔꯤꯅꯤ ꯂꯥꯏꯔꯦꯜ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩ ꯉꯁꯤ ꯍꯟꯒꯦ ꯅꯣꯡꯄꯣꯛ ꯂꯝ ꯑꯁꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯃꯐꯝꯅꯤ ꯃꯁꯤꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯝꯃꯤꯉꯩꯗꯗꯤ ꯃꯣꯏ ꯂꯥꯟ ꯀꯥꯞꯇꯦ ꯖꯔꯩꯔꯤ ꯂꯩꯇꯦ ꯁꯥꯊꯨꯕ ꯂꯩ ꯍꯦꯛ ꯅꯣꯡ ꯍꯥꯏꯐꯦꯠ ꯉꯥꯜꯂꯛꯄ ꯍꯧꯕꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯁꯦ ꯀꯩꯗꯧꯏ ꯂꯥꯏꯔꯦꯜ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯄꯨꯌꯥꯒꯤ ꯑꯔꯨꯕ ꯋꯥꯔꯤꯅꯤꯀꯣ ꯁꯦ ꯈꯪꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ
ꯑꯁꯤ ꯑꯩꯒꯤ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩ ꯃꯤꯉꯣꯟꯗ ꯃꯌꯥꯝ ꯍꯪꯉꯦꯕ ꯑꯝꯇ ꯈꯪꯗꯦꯕ ꯃꯩꯇꯩꯒꯤ ꯄꯨꯌꯥ ꯅꯩꯅꯕꯁꯤꯡꯁꯨ ꯈꯪꯗꯦꯕ ꯀꯔꯤꯅꯣ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯁꯛꯄꯁꯤꯡꯒꯤ ꯌꯀꯥꯏꯔꯣꯟꯗ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯡꯁꯦ ꯄꯦꯅꯥ ꯁꯛꯄꯁꯤꯡꯁꯤꯁꯨ ꯍꯪꯉꯦ ꯈꯪꯗꯦ ꯍꯥꯏ ꯁꯤ ꯏꯕꯨꯡꯉꯣ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯃꯁꯤꯃꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯩ ꯍꯥꯏꯖꯒꯦ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯑꯙꯥꯔ ꯊꯥꯖꯤꯜꯂꯛꯏ ꯀꯩꯅꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯁꯣꯝꯗ ꯋꯥ ꯑꯃꯈꯛ ꯍꯥꯏꯌꯨ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜ ꯂꯥꯏꯔꯦꯟꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯈꯜꯂꯤꯀꯣ ꯀꯨꯀꯤꯁꯤꯡꯅ ꯂꯥꯏꯔꯦꯟ ꯍꯥꯠꯂ ꯆꯥꯕ ꯅꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗꯧ ꯑꯩꯈꯣꯏꯅ ꯍꯥꯠꯂ ꯆꯥꯔꯤꯁꯤꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩ ꯃꯣꯏ ꯐꯪꯈꯤꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦꯟ ꯆꯥꯕ ꯌꯥꯗꯕ ꯀꯥꯡꯕꯨꯅꯤ ꯃꯩꯇꯩꯁꯤꯗꯤ ꯀꯩꯅꯣ ꯂꯥꯏꯔꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯈꯟꯅꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯅꯍꯥꯟꯉꯩ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯋꯥꯈꯜ ꯊꯣꯛꯇꯅ ꯂꯩꯔꯝꯕꯗꯣ ꯌꯥꯋꯣꯜꯂꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯑꯦꯛꯁꯟ ꯇꯧꯗꯣꯔꯦ ꯍꯥꯏꯕꯅꯤ ꯌꯥꯋꯣꯜꯂꯦ ꯃꯤꯟꯁ ꯃꯣꯏ ꯍꯧꯖꯤꯛ ꯍꯧꯔꯛꯑꯦꯕ ꯑꯦꯛꯁꯟ ꯍꯧꯔꯛꯑꯦꯅꯤ ꯕꯔꯃꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯅꯣꯡꯄꯣꯛ ꯂꯝꯗ ꯇꯧꯔꯛꯏꯁꯤꯅꯤ ꯀꯣ ꯃꯁꯤꯅꯤ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯥꯏꯔꯤꯁꯦ ꯍꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯅꯤ ꯃꯥꯗꯤ ꯊꯤꯟꯇꯠꯅꯕ ꯀꯥꯞꯊꯠꯅꯕ ꯊꯣꯝꯇꯠꯅꯕ ꯍꯧꯔꯗꯣꯔꯦ ꯌꯥꯋꯣꯜꯂꯦ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯁꯤꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥꯁꯤꯡ ꯂꯥꯏꯔꯦꯟ ꯂꯥꯕꯅꯤ ꯇꯧꯔꯤꯁꯤꯡꯗꯣ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯥꯏꯕꯗꯤ ꯔꯦꯗꯤꯅꯦ ꯇꯧꯅꯔꯤꯗꯣ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯆꯣꯡꯕ ꯐꯟꯕꯗꯒꯤ ꯎ ꯀꯥꯕꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯗꯕꯗꯒꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯆꯪꯕꯗꯒꯤ ꯒꯣꯔꯤꯂꯥ ꯋꯥꯔꯐꯤꯌꯔ ꯍꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤꯡꯂꯕ ꯌꯥꯋꯣꯜꯂꯣꯏꯁꯤꯡ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯥꯏꯕꯅꯤ ꯅꯍꯥꯟꯉꯩ ꯌꯥꯋꯣꯜꯂꯣꯟꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯋꯣꯜꯂꯦ ꯍꯥꯏꯕꯅꯤ ꯁꯤ ꯄꯨꯌꯥꯗ ꯃꯤꯒꯤ ꯁꯩꯊꯥꯔꯣꯜꯗ ꯌꯀꯥꯏꯔꯣꯟꯗ ꯄꯦꯅꯥ ꯁꯛꯄꯁꯤꯡꯅ ꯑꯩꯈꯣꯏ ꯃꯥꯏꯛꯇꯒ ꯂꯥꯎꯔꯤꯗꯨꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒ ꯂꯥꯎꯔꯤꯗꯨꯅꯤ ꯔꯦꯗꯤꯑꯣꯗꯕꯨ ꯂꯥꯎꯔꯤꯗꯨꯅꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯌꯨ ꯔꯦꯗꯤꯑꯣꯒꯤ ꯌꯀꯥꯏꯔꯣꯟꯗ ꯌꯥꯎꯕꯅꯤ ꯑꯩꯅ ꯃꯁꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯀꯨꯀꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯁꯤꯅ ꯍꯨꯏꯊꯧ ꯍꯨꯏꯅꯤ ꯍꯥꯏꯔꯤꯅꯦꯕ ꯃꯣꯏꯁꯦ ꯍꯨꯏꯒꯤ ꯁꯥꯖꯠ ꯆꯠꯄ ꯍꯨꯏꯊꯧ ꯍꯥꯏꯕ ꯀꯥꯡꯕꯨꯁꯦ ꯑꯧ ꯆꯤꯛꯄ ꯀꯥꯡꯕꯨ ꯑꯐꯪ ꯑꯐꯪꯕ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯐꯪ ꯑꯐꯪꯕ ꯆꯥꯕ ꯀꯥꯡꯕꯨ ꯑꯁꯤꯒꯨꯝꯕ ꯍꯨꯏꯊꯧ ꯂꯥꯕꯁꯦ ꯁꯤꯅ ꯆꯤꯐꯦꯡꯂꯦ ꯍꯥꯏꯗꯤ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯃꯁꯤꯗꯤ ꯐꯦꯡꯕ ꯑꯐꯥꯎ ꯌꯥꯝ ꯁꯥꯕ ꯑꯗꯨꯅꯤ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯍꯥꯏꯔꯤꯁꯦ ꯍꯨꯏꯊꯧ ꯂꯥꯕꯒꯤ ꯃꯁꯤ ꯌꯥꯎꯗꯦꯕ ꯀꯌꯥꯝ ꯂꯨꯒꯦ ꯌꯦꯡꯉꯨ ꯃꯁꯤ ꯋꯥꯍꯟꯊꯣꯛꯁꯦ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯍꯥꯏꯔꯤꯁꯤ ꯍꯨꯏꯊꯧ ꯂꯥꯕ ꯍꯥꯏꯕꯁꯦ ꯍꯨꯏꯊꯧ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯂꯩꯕꯅꯤꯀꯣ ꯋꯥꯏꯜ ꯗꯣꯛ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯟꯒꯁꯤ ꯆꯤꯡꯗꯣꯏꯅꯤꯀꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯇꯧꯗꯣꯏꯅꯤ ꯑꯦꯅꯤꯃꯦꯜ ꯄ꯭ꯂꯥꯅꯦꯠ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ ꯑꯦꯅꯤꯃꯦꯜ ꯄ꯭ꯂꯥꯅꯦꯠꯇ ꯌꯥꯎꯔꯤꯕ ꯗꯤꯁꯀꯣꯚꯔꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯨꯅꯦ ꯃꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯦꯟꯖꯔ ꯑꯣꯏꯕ ꯍꯨꯏꯊꯧ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯟꯈ꯭ꯔꯒꯗꯤ ꯇꯥꯏꯒꯔ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯌꯜ ꯑꯃꯁꯤ ꯌꯥꯝ ꯂꯥꯏꯅ ꯁꯦꯠꯂ ꯆꯥꯏꯌꯦꯕ ꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯌꯨꯅꯤꯇꯤ ꯁꯥꯒꯠꯄ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯐꯥꯎ ꯁꯥꯕ ꯙꯞꯇ ꯆꯠꯄ ꯀꯣ ꯃꯄꯥꯡꯒꯟꯁꯨ ꯀꯟꯗꯕ ꯅꯠꯇꯦ ꯃꯄꯥꯡꯒꯟꯁꯨ ꯑꯗꯨꯝ ꯀꯜꯂꯤꯕꯅꯤ ꯀꯣ ꯒꯨꯂꯤꯒ ꯆꯥꯁꯜꯂꯒ ꯃꯁꯤꯗ ꯅꯤꯁꯥ ꯄꯥꯜꯂꯒ ꯇꯧꯔꯤꯕꯗꯣ ꯑꯗꯨꯅꯤ ꯌꯥꯝꯅ ꯁꯣ ꯑꯣꯞꯇ ꯇꯧꯕ ꯑꯗꯨꯒ ꯙꯞ ꯌꯥꯝ ꯇꯧꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯀꯣ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯃꯁꯤ ꯐꯦꯡꯂꯦ ꯍꯥꯏꯔꯤꯁꯦ ꯂꯥꯟꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛ ꯍꯨꯏꯊꯧ ꯂꯥꯕꯁꯤꯡꯒ ꯂꯥꯏꯔꯦꯟ ꯂꯥꯕꯁꯤꯡꯒ ꯂꯥꯏꯔꯦꯟꯅ ꯍꯨꯏꯊꯧ ꯌꯣꯜꯂꯣꯏꯗ꯭ꯔꯣ ꯃꯣꯏ ꯉꯝꯃꯒ ꯂꯥꯏꯔꯦꯟꯗ ꯍꯨꯏ ꯃꯌꯥꯝꯗꯨ ꯆꯪꯉꯨꯅꯦ ꯑꯗꯨꯝ ꯂꯣꯏ ꯑꯃ ꯑꯅꯤ ꯀꯇꯛ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨꯝ ꯌꯦꯠꯁꯟꯕꯗ ꯑꯗꯨꯝ ꯀꯣꯏꯂꯤꯡ ꯇꯧꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯆꯧꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯅꯣꯂꯦꯖ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯕꯅꯤ ꯂꯥꯏꯔꯦꯟ ꯂꯥꯕꯁꯤꯡꯒꯅꯤ ꯑꯩ ꯄꯥꯎ ꯈꯔ ꯐꯥꯎꯅꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯎꯃꯤꯗꯤ ꯂꯥꯜꯍꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ ꯑꯥꯔꯃꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯁꯤꯡ ꯑꯩ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ ꯌꯥꯏꯑꯕ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯌꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯗꯕꯁꯤꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯅ ꯌꯥꯗꯦ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯌꯦꯕ ꯁꯤꯗ ꯃꯊꯛꯇ ꯑꯩꯒ ꯍꯟꯗꯛꯇ ꯍꯥꯏꯔꯝꯃꯤꯅꯤ ꯑꯥꯔꯃꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯁꯤ ꯃꯩ ꯊꯥꯕꯒꯤ ꯐꯥꯗꯔꯒꯤ ꯃꯩ ꯊꯥꯕꯒꯤꯗꯨꯗ ꯃꯌꯥꯝ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯩ ꯊꯥꯕꯩꯗꯨꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏ I'm sorry I'm unable to share my contact number
to anyone. As per our protocol, I'm unable to give you. Sorry. Haibani. Makachu haide. Akogi journalism ki editor mi koi protocol lejeriba. Number si pangpi biba yade ba ko. Aduna aina sa agi si lan jo lake. Aduna akoi khangmina si ko hozik aikogi kano sing se aikogi nongsa sing se akogi lairel laba sing se kot oin sinage ko aduna aina lairel laba hai ta ri mayam dum khangbiro aina lairel laba jawole na hai ta ragadi yam ne ti boinan mathau to bo hore haine lairel laba yawon khre ngasi nongpok amda ko aduna sagang region da akogi ngasagi tumugi area adwaida lairel laba fajana yawola layeba matung nama tulom nam te te hai bang si nungai pau na trase ko aduna moi tumin sumai tup thar lei bana te ba badang adam tawri bane ba ko lep ta bini adabu ngasi ki tung hai ba poto wing tuk tuk ani hum moi pai ga tawidai ne adugi makon fajana thokre makon tara kon mu thokre mogi leibam da keni bi leibam pdf leibam da thokre madu tar ga huji si leire hebe pau huji ngaki mamang da pire engonda si ai do kono hai bani tangai phadana ai hakadu noi ju ne akhoi laire laba kambu ju noi ju khara ju ai haido ke kadau chi kadau ye mi loi da pau se nungai ba si nungai ba natro akhoi laire laba ke di yawola leire adubu masang mai ta ge bu somdagi nongtak-dagi koi eagle mayam pairakpado eagle na kai na mal tum matum khata thadare ba eagle singna kot khasina ge ko eagle singna eagle ani ji tam wing paire eagle singna asagi khara kano thadare ye ko aduna moina ngasagi matum kogi kano khara alu gumba khara thadare ye ko pokhai ba alu khara aduna eagle ani no pai paraga thadara puduna pulo operation bak ngasi nungdang phanam thup jalam mane khale si ai dok no ai kado noi chaw no ai hai do e si kado si di kado hai dok pada kasu kai bda bran khale aduna igalani paire e ngasi nungdang se paire aga moi gi location du khang to e kene bi leibam ne pdf leibam ne moi kana no moi mateng pangbu mayam du ngasi nungdang phanai yamna ko thup chan gre ko aduna kaya no kamai to uno haibududi lamsamda moi facebook ta kana no khata ngoni adu labha na saba sum mari bai thabukti tokse exact figure khang pawda thagat pe ke nu haidana kanna haire iba aduna ikhui pawse lamsam khakta khangrisi akhoi whatsapp group ta di ai aseng ba dum haidok sage aduga likki oina dabi aina haise akhoi whatsapp group ta di aseng ba paw to dum phangani ko facebook to di ai tangkai ni haido is tangkai bo yo na te sung 1/4 khakani ai haido is 3 amti losar thaman lot tab ya da bagi ni se ko whatsapp group to di aduna aina aadhar demand to is do gi ni masi khoi expert ma yama tanari ne ko adumaina masi di nungdang se ai khoi dum mayam se dum khoi gi wakhal nungaina leibiro ko karisu thoidokpa asomda tawde haibagi paw amtang sandok piyu akhoi nungaina leiri chafam thapam di khangdare achapot char ga lele ising yaw mu thaga akhoi hingna ba kaktam lei ko mase tum da baga sa da baga masa sing du khitang nungai tar male ko masi haibi yu haibani da akhoi masi bugda ko oi mai haidok pi gano haibani ai ka su kai de mamdi ni manga to ning sida moi yang sagi ahing tumak taba sarak taba tin ai sarak taba sinjak phachana sarak taba ikoi lan chamta di sinjak si phan saga da bane ko adu lei ba phibam duna sinjak si phang da bam pham ne lei ba ko aduna adum bagi advantage disadvantage khadi lei ba koi ko aduna ngasi hayeng hangsi tegi di pau nungai ba khara tamla ane na khale mamdi kaina bu strategy mayam am khoi tawnari ba ko tawsida ko aduna
ꯉꯁꯥꯏ ꯄꯣꯏꯟꯇꯒꯤꯕꯨ ꯐꯅꯌꯥꯝꯅ ꯃꯣꯏꯅ ꯇꯧꯔꯒꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕꯗꯨꯗꯤ ꯂꯨꯗꯨꯔꯥ ꯅꯣꯏꯅ ꯄꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯒꯤ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯅꯦ ꯒꯥꯅ ꯁꯥꯎꯅꯕ ꯌꯥꯎꯔꯛꯏꯅꯤꯀꯣ ꯃꯗꯨ ꯂꯥꯟ ꯀꯥꯞꯄꯁꯤꯡꯅ ꯁꯥꯎꯔꯛꯏꯅꯦ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯀꯃꯦꯟꯇ ꯀꯣ ꯍꯥꯏꯈ꯭ꯔꯕꯅꯤꯅꯦ ꯇꯣꯝꯂꯥꯏ ꯇꯣꯝꯂꯥꯏ ꯅꯪ ꯀꯩꯅꯣꯝꯇꯪ ꯊꯥꯗꯕꯅꯤ ꯑꯩ ꯍꯥꯞꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯎꯔꯦ ꯁꯤ ꯇꯣꯝꯂꯥꯏ ꯑꯩ ꯏꯝꯐꯥꯜ ꯂꯣꯏ ꯄꯨꯔꯕꯅꯤ ꯁꯤꯗꯤ ꯌꯥꯎꯔꯦ ꯁꯤꯗ ꯌꯥꯎꯔꯕꯅꯤ ꯅꯪꯒꯤ ꯂꯤꯁꯇ ꯑꯩ ꯉꯁꯥꯏ ꯆꯤꯡꯈꯠꯈ꯭ꯔꯕꯅꯤ ꯀꯣ ꯃꯤ 70 80 ꯆꯤꯡꯈꯠꯄꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯤꯗꯤ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯀꯩꯅꯣꯝꯇꯪ ꯑꯙꯥꯔ ꯑꯝꯇꯪ ꯊꯥꯖꯤꯟꯕꯤꯔꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯗꯨꯒꯤꯅꯤ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯤꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯝꯁꯤ ꯑꯩꯈꯣꯏ ꯅꯥꯄꯟ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯄꯥꯈꯪꯕꯒꯤ ꯆꯗꯥ ꯅꯣꯡꯗꯥ ꯂꯥꯏꯔꯦꯜ ꯂꯥꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯜ ꯂꯥꯕꯁꯤꯡꯁꯤꯒꯤ ꯌꯥꯎꯍꯟꯈ꯭ꯔꯕꯅꯤꯅ ꯂꯥꯏꯔꯦꯜ ꯂꯥꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯃꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯃꯑꯣꯡꯗ ꯐꯦꯁꯕꯨꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯄꯪꯊꯥ ꯊꯥꯒꯠꯄꯤꯒꯅꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯎꯔꯦꯅ ꯃꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯆꯧ ꯀꯥꯆꯤꯟ ꯑꯆꯧ ꯀꯩꯅꯣꯒꯤ ꯆꯍꯤ 4 5 ꯃꯃꯥꯡꯗ ꯂꯥꯟ ꯇꯧꯔꯛꯄꯒꯤ ꯑꯗꯨꯒꯤ ꯑꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯕꯨ ꯍꯦꯛ ꯊꯥꯒꯠꯂꯒ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯏꯕꯀꯣ ꯃꯁꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯁꯤꯡꯕ ꯇꯥꯟꯅꯩ ꯑꯗ ꯄꯥꯎ ꯌꯥꯡꯕ ꯇꯥꯟꯅꯩ ꯑꯩꯒꯤꯅ ꯄꯥꯎ ꯇꯞꯄ ꯇꯥꯟꯅꯩ ꯑꯩꯒꯤꯅ ꯄꯥꯎꯁꯦ ꯊꯦꯡꯊꯒꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯤ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯊꯥꯒꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯩꯗꯣ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯗꯤꯖꯨꯃꯅꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯖꯥ ꯃꯦꯁꯦꯟꯖꯔꯗ ꯀꯣ ꯊꯥꯖꯈ꯭ꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯃꯦꯁꯦꯟꯖꯔꯗ ꯉꯁꯤ ꯐꯪꯕꯈꯩ ꯑꯩ ꯍꯥꯞꯄꯒꯦ ꯑꯞꯂꯣꯗ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯄꯥꯎꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯀꯣ ꯑꯩ ꯚꯣꯏꯁ ꯑꯣꯏꯅ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯑꯩ ꯏꯔꯒ ꯊꯥꯔꯛꯄꯁꯨ ꯑꯣꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯇꯨꯝꯈꯨꯜ ꯇꯥꯟꯕꯤꯔꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯑꯋꯥꯕ ꯑꯩꯈꯣꯏꯗ ꯂꯩꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣই ꯂꯥꯏꯔꯦꯜ ꯂꯥꯕꯁꯤꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎꯁꯦ ꯌꯥꯔꯤꯈꯩ ꯑꯞꯂꯣꯗ ꯇꯧꯒꯨꯝꯁꯤ ꯑꯗꯨꯒ ꯂꯥꯏꯔꯦꯜ ꯂꯥꯕꯁꯤꯡꯁꯤꯒꯤ ꯃꯌꯨꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯆꯨꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯇꯝꯊꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯄꯤꯔꯦ ꯅꯩꯕꯤꯔꯦꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯃ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯁꯣꯏꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯃꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯊꯥꯒꯠꯂꯛꯄ ꯃꯥꯏ ꯀꯩꯅꯣꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯗꯨꯁꯨ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯑꯗꯨꯗꯤ ꯃꯤꯅ ꯉꯁꯥꯏ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯋꯥꯔ ꯍꯧꯔꯛꯑꯦꯕ ꯃꯩꯇꯩꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯝꯊꯨꯕꯤꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯃꯤꯒꯤ ꯒꯦꯝ ꯆꯪꯍꯜꯂꯒ ꯀꯥꯞꯁꯟꯕ ꯈꯣꯠꯄꯗꯨꯗꯤ ꯑꯗꯨꯕꯨꯗꯤ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯉꯁꯥꯏ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯥꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯜꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯃꯣꯏꯒꯤ ꯍꯨꯔꯥꯟꯕ ꯍꯧꯅꯕꯤꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯃꯣꯏꯅ ꯂꯧꯈꯤꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯗꯤ ꯑꯩꯈꯣꯏ ꯈꯪꯅꯕꯤ ꯇꯧꯁꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯞꯂꯣꯗ ꯇꯧꯔꯔꯣꯏ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯃꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈ꯭ꯔꯦ ꯃꯣꯏ ꯁꯦꯠꯇꯅꯤ ꯄꯥꯎ ꯃꯊꯪ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯑꯩ ꯕꯔꯃꯥꯒ ꯗꯥꯏꯔꯦꯛ ꯐꯥꯎꯅꯕ ꯅꯠꯇꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕꯁꯨ ꯅꯠꯇꯦ ꯕꯔꯃꯥꯗ ꯂꯩꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁꯦꯛꯇꯔꯗ ꯂꯩꯕꯁꯤꯡꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯦꯠꯇ ꯄꯥꯎꯁꯤ ꯃꯣꯏ ꯑꯃꯨꯛ ꯐꯥꯎꯅꯅꯤ ꯁꯦꯠꯇ ꯄꯥꯎ ꯐꯥꯎꯅꯕꯁꯤꯡꯗ ꯀꯔꯤ ꯄꯥꯎ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯏꯌꯥꯝꯕ ꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯈꯔꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯁꯦ ꯀꯣ ꯑꯗꯣ ꯑꯩꯁꯦ ꯈꯔꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯑꯩ ꯉꯁꯥꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯉꯁꯥꯏ ꯇꯥꯍꯧꯗꯕ ꯀꯥꯡꯕꯨ ꯑꯃꯨꯛ ꯇꯥꯕꯤꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕꯁꯦ ꯃꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯨꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯂꯥꯟꯅ ꯍꯧꯕꯅꯤ ꯑꯩꯈꯣꯏꯕꯨ ꯇꯥꯊꯤ ꯇꯑꯣꯏ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯠꯄ ꯅꯩꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝ ꯇꯧꯔꯛꯄꯅꯦꯕ ꯃꯣꯏꯅꯀꯣ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯅꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯅꯣꯏ ꯆꯠꯂꯨ ꯍꯥꯏꯗꯅ ꯀꯣ ꯍꯤꯡꯉꯦ ꯈꯔ ꯍꯤꯡꯍꯧꯔꯦ ꯀꯣ ꯁꯤꯕ ꯌꯥꯕ ꯈꯔ ꯁꯤꯈ꯭ꯔꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈ꯭ꯔꯦ ꯃꯣꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯣ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯔꯦꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯥꯎ ꯂꯩꯔꯦ ꯑꯦꯅꯤꯋꯦ ꯍꯥꯏꯗꯣꯛꯅꯗꯕ ꯋꯥꯅꯤ ꯍꯥꯏꯗꯣꯛꯅꯕꯗ ꯐꯖꯗꯕꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯏꯖꯠꯇ ꯍꯤꯡꯕꯅꯤꯅꯀꯣ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯕꯁꯨ ꯌꯥꯎꯔꯤ ꯃꯋꯥꯅ ꯈꯥꯏꯅꯒꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯄꯣꯠꯅꯤ ꯍꯦꯛꯇ ꯃꯣꯏꯅ ꯍꯥꯏꯖꯤꯟꯕ ꯌꯥꯔꯣꯏ ꯀꯣ
aduna moigi angang oiriba naha oiriba lanmi singse recruit tawr matungda sinai camp da puraga sinai camp lomdagi asomda thagibanebako mathang aduna moi adadi maikum mo ukre KNAB haidana haigre barma yauban matamdadi masi pause sum mathang hainarapani ko aduna kuman chapki oja moisi ko ngapibadi ngamro yes ngapiba ngamoidaba offensive moi offense yamna kanoni yam dangerous offensive ni moi tawrisi ai khoigi ahing dumakta ai ngasi haige Churachandpurda leiramba nupising adu warobigano khoigi aigi lapti yengbi taragadi mamdi ai information direct aigi wona phone hairakhiba laiba ko ai wona Churachandpurdagi chelakpa lanjelakpa nipa amana ahongmada leibada nupi ngang kappa lawba mafi chingthokpiba furit segaibiba bra thadatpiba adoto ekta mi kano moigi ningthoduna oi lao kana moigi londa ko lodi loi khangrabana sa mayam laine chaning ba sa noi khalla charo lo hai adum ba pause en ta matam da kayam wagi aduga Churachandpur medical hospital da medical college da thonam gai gi maitai nupi kappagi sumaina tawbagi pot video da mate makak tawga makha thagti kadawrongani adu makha ta mayam imagine tawbiro medical doctor bhogda sokhrabani mayama koki ichanghrabani salak sarabani kanada wani ko pass ki nei nergumsi asigum mayama aikoi ji daki nupi ngang pharaga rap tokthoga angang macha bog rap tokthoga sahi tarin pan angang bog rap tokthoga miha tina hal turin lang tho amida adum singdu India government ngasi bogda NI na thijelle adu tawre ada tawre adu only paper khakta the paper tiger oibagi wad ne ko practical field di ko na makoi wail ka police na pharaga jail thajin bagi trial chathabagi makoi gi jail su hekta koi gi ko na lak thokti bogda akoi under trial prisoner kawebako UTP under jail thamibal singse moisi convict taba kampu sina angau pi setkani aduga angau ta da pi convict ta da sing city man setting pi setkane bako aduna film da su yam soibi yawi mi gi changkib da ngai pi angau setlaga thorpa yawi ko madu khangdaba myam yawi bako UTP haise under trial prisoner hoji trial chathariba magi wail chathariba ka mabu ngakpi senbiba magi ukilam legani kagi kano sido criminal dogi magi crime tawruba magi kano do adugi mase convict ni haiba targadi just na lautho kana da khangdoine ko adugumba film mafam marang khangdo suyam yauri ko aduna asi ai film yam thengnare ek jelu changragadi phingo bu setlaga tholani phingo bu set paibudi sahi kaamsu wail chathar matungda convict tarba kambu life imprisonment gumba phangaba sahi manga tara jela leba kambu moidadi moise kamai tawgebu adugumodudi kai convict tarba kambu dudi moidi mara leire hedna court maral pirba kambu dudi phi ngobu set kaneba ngobu moi leiyeba ko aduna ta adumaina ngashibogda koki masamta saji wal sel da phaba leikrabra akogi koktuk to bom thadabagi yam leireko ha bom thadabagi drone bom thada machet pale ngarang nan to moi NI ne moi pharabra lokhalabra trial chatharabra no never kanandi paper tiger oibagi thabak tokse adum mayam do government di knowledge leitab jalo yes leiri poni tawdri mi thoi tawdri mi adagi moi mapuni yak tawgi kokim da phaba yaroi kokim da trial chathaba yaroi kokim da noi police custody thamba yaroi ning thone moi ding thone sini ni koki masa sing ning thone mai te gi minai ne khoi tuat pa yai si ki idea sim lakpa da ne ai khoi na ngasi khun ngakpa mayam thokleise simu post mayam su uru da natro ngasi Malaysia kusem gyo Malaysia mayam thokleise
ꯑꯩꯈꯣꯏ ꯑꯃ ꯇꯧꯒꯗ꯭ꯔꯥ ꯑꯃ ꯐꯒꯗ꯭ꯔꯥꯅ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯃꯤ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯅꯦꯕꯀꯣ 2 lakhs ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯈꯪꯕꯗ ꯄꯨꯟꯅ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯗꯨꯒ ꯍꯥꯟꯅꯩꯗꯨꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯕꯁꯦ ꯁꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯛꯏꯕꯁꯦ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯊꯣꯛꯑꯦꯕ ꯄꯦꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯤꯁꯤ ꯃꯤꯅ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯃꯁꯤꯗ ꯃꯩꯕꯨꯜ ꯇꯥꯁꯟꯗꯅ ꯃꯁꯤꯗ ꯕꯣꯝ ꯊꯥꯖꯤꯜꯂꯛꯇꯅ ꯗ꯭ꯔꯣꯟ ꯕꯣꯝꯗꯩ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯤ ꯂꯥꯁꯇ ꯑꯩꯃꯛꯇꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯄꯨꯟꯁꯤꯁꯤ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯣꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯅꯨꯔꯣꯝꯒꯤ ꯇꯧꯔꯤꯗꯨꯅꯤꯅꯦ ꯃꯌꯨꯝꯗꯨ ꯀꯨꯀꯤ ꯃꯅꯥꯛ ꯂꯩꯕꯅꯤꯅ ꯌꯣꯡ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯤ ꯉꯁꯥꯏ ꯏꯊꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯂꯥꯛꯄꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯌꯦ ꯐꯨꯕꯤꯔꯦ ꯀꯨꯀꯤ ꯅꯨꯄꯤꯕꯅ ꯍꯥ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯕꯅ ꯀꯩꯅꯣ ꯀꯥꯞꯁꯤꯟꯕꯤꯔꯦ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯦ ꯌꯣꯝꯇ ꯇꯧꯕ ꯌꯥꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ DC ꯃꯩ ꯊꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯩ ꯊꯥꯏ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯍꯟꯗꯛ ꯇꯧꯋꯦ ꯑꯣꯄꯟꯗ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯠꯂꯤ ꯃꯣꯏꯗꯅ ꯑꯌꯥꯕ ꯄꯤ ꯂꯤꯒꯦꯂꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯩꯈ꯭ꯔꯦꯕꯀꯣ ꯈꯨꯠꯁꯦꯝꯒꯤꯅꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯇꯨꯍꯠꯄꯤꯕ ꯀꯣ ꯑꯁꯤꯒꯨꯝꯕ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯉꯁꯤ ꯈꯨꯟ ꯉꯥꯛꯄ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯣꯡꯃꯩꯐꯥꯎ ꯂꯥꯛꯂꯛꯏꯅꯦꯕ ꯄꯦꯜꯂꯛꯇꯕꯗꯒꯤ ꯁꯤ ꯂꯣꯅ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯣꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯅꯦꯁꯦꯁꯤꯇꯤ ꯅꯤꯠꯁ ꯅꯣ ꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯟꯒꯤ ꯄꯣꯠ ꯅꯩꯅꯔꯛꯏꯁꯦ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯅ ꯑꯗꯔꯋꯥꯏꯁ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯈ꯭ꯔꯦ ꯂꯥꯜꯍꯧꯕꯁꯤ ꯃꯁꯤꯡ ꯍꯟꯊꯅꯕꯅ ꯇꯧꯔꯒ ꯃꯁꯤꯡꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯈ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯁꯤ ꯍꯦꯟꯒꯠꯂꯛꯏꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯁꯣꯏꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯀꯨꯀꯤ ꯅꯨꯄꯤ ꯐꯅꯦꯛ ꯊꯣꯛꯎꯕꯒꯤꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯅ ꯍꯦꯛꯇ ꯇꯧꯏ ꯀꯨꯀꯤ ꯅꯨꯄꯤ ꯐꯅꯦꯛ ꯊꯣꯛꯎꯕꯗꯨꯗꯤ ꯁꯣꯝꯗ ꯅꯣꯡꯄꯣꯛ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯀꯔꯤꯒꯤ ꯃꯣꯏ ꯂꯝꯗꯣ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯨꯗ ꯈꯨꯟꯗꯨ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦꯀꯣ ꯐꯧꯑꯣꯏꯕꯤ ꯀꯧꯕ ꯈꯨꯜ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯧꯑꯣꯏꯕꯤ ꯀꯧꯕ ꯈꯨꯜꯗꯣ ꯀꯨꯀꯤ ꯈꯨꯜ ꯑꯣꯏꯔꯝꯕ ꯅꯨꯄꯤꯗꯨ ꯃꯣꯏꯒꯤ ꯀꯩꯅꯣꯝꯗ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯥꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯧꯑꯣꯏꯕꯤ ꯈꯨꯜꯗꯒꯤ ꯄꯨꯊꯔꯛꯄꯅꯤꯗ ꯑꯗꯨꯗꯤ ꯉꯔꯥꯡꯒꯨꯝꯕꯗꯤ ꯃꯥꯁ ꯔꯦꯞ ꯇꯧꯈ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯨꯝꯕꯗ ꯉꯔꯥꯡ ꯅꯍꯥꯟꯒꯨꯝꯕꯗ ꯑꯗꯣ ꯃꯣꯏꯅ ꯇꯥꯡ 4-5 ꯑꯗꯨꯋꯥꯏꯗ ꯄꯨꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯩ ꯗꯦꯠꯇꯨꯗꯤ ꯀꯥꯎꯔꯦ ꯚꯤꯗꯤꯑꯣꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯊꯝꯖꯤꯜꯂꯤ ꯀꯅꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤꯀꯣ ꯑꯩ ꯗꯥꯏꯔꯤꯗ ꯊꯝꯃꯤꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤꯕꯨ ꯑꯩ ꯁꯦꯀ꯭ꯔꯦꯠ ꯐꯥꯏꯜꯗ ꯍꯥꯞꯄ ꯊꯝꯃꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯟꯖꯟꯅ ꯌꯦꯡꯉꯦꯕ ꯋꯥ ꯑꯃ ꯌꯥꯎꯔꯤꯕ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯥ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯨ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯥꯔꯃꯤ ꯇꯧꯔꯒ ꯐꯥꯔꯒ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯃꯤ ꯑꯗꯨꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯧꯕꯨꯛꯇ ꯃꯥꯡꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯅ ꯅꯝꯕꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯅ ꯅꯝꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏꯅꯕ ꯀꯟꯅ ꯌꯥꯎꯔꯤ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯃꯗꯣ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯑꯗꯨ ꯃꯩꯇꯩ ꯃꯆꯥꯅ ꯅꯝꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏꯅꯕ ꯌꯥꯎꯔꯦ ꯀꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯩꯇꯩꯒꯤꯕꯨ ꯄꯨꯔ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯆꯪꯁꯤꯜꯂꯨꯕꯖꯥꯠꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯃꯌꯥꯝ ꯊꯣꯛꯂꯒ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯒꯤ ꯆꯟꯗꯥꯟ ꯃꯆꯥꯗ ꯆꯠꯂꯣ ꯍꯥꯏꯗꯅ ꯆꯩꯇꯨꯞꯅ ꯀꯜꯂꯒ ꯆꯩꯅ ꯀꯜꯂꯒ ꯇꯥꯜꯂꯒ ꯂꯣꯏ ꯀꯥꯏ ꯆꯦꯟꯅꯔꯦ ꯑꯩ ꯂꯥꯎꯔꯣ ꯆꯠꯁꯦ ꯂꯥꯎꯔꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯅꯣꯏ ꯅꯅꯝꯃꯒꯤ ꯐꯅꯦꯛꯅ ꯁꯤ ꯁꯦꯠꯂꯣ ꯁꯤ ꯑꯍꯟꯕꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯂꯤꯠꯂꯣꯅ ꯕ꯭ꯔꯥꯁꯨ ꯄꯤꯔꯦ ꯐꯨꯔꯤꯠꯁꯨ ꯄꯤꯔꯦ ꯇꯤ ꯁꯥꯔꯠ ꯄꯤꯔꯦ ꯁꯦꯠ ꯆꯄꯜꯁꯨ ꯄꯤꯔꯦ ꯀ꯭ꯂꯤꯞ ꯃꯀꯣꯛ ꯐꯥꯅꯕ ꯀ꯭ꯂꯤꯞꯁꯨ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯟꯊꯣꯛꯑ ꯆꯠꯍꯟꯈ꯭ꯔꯕꯅꯦꯕ ꯃꯣꯏꯗꯨꯗꯤ ꯇꯧꯒꯗ꯭ꯔꯥ ꯔꯦꯞ ꯇꯧꯔ ꯍꯥꯠꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯗꯤ ꯔꯦꯞꯁꯨ ꯇꯧꯕꯤꯗꯦ ꯃꯄꯤ ꯉꯥꯛꯇꯪ ꯊꯣꯛꯎꯕ ꯋꯥꯅꯤ ꯗ꯭ꯔꯧꯄꯗꯤ ꯃꯄꯤ ꯆꯤꯡꯕꯗꯧ ꯉꯥꯛꯇꯪ ꯑꯁꯥꯎꯕ ꯃꯌꯥꯝꯗ ꯇꯧꯕ ꯋꯥꯅꯤ ꯑꯗꯨ ꯆꯤꯡꯉꯨꯕꯁꯤꯡꯗꯨꯁꯨ ꯂꯣꯏ ꯁꯖꯤꯋꯥ ꯖꯦꯜ ꯊꯝꯕꯤꯔꯦ ꯁꯤꯗꯅꯤ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯐꯕ ꯃꯣꯏꯅ ꯇꯧꯕꯅ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯒꯤꯅꯦꯕ ꯉꯁꯤ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕ
ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯗ ꯂꯣꯏ ꯌꯥꯎꯔꯛꯏꯕ ꯖꯣꯏꯟ ꯇꯧꯔꯛꯏꯕ ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯂꯥꯟꯕꯒꯤꯅꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯕꯤꯌꯨ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯕꯤꯌꯨꯕ ꯄꯣꯂꯤꯁꯤꯁꯤ ꯂꯥꯜꯂꯦ ꯂꯥꯟ ꯂꯦꯞꯍꯟꯕꯁꯨ ꯅꯠꯇꯦ ꯂꯥꯟ ꯂꯦꯞꯍꯟꯕꯁꯨ ꯉꯝꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯕ ꯅꯠꯇꯦ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯍꯥꯏꯕꯅꯤ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯤꯗꯤ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯒꯅꯤ ꯑꯗꯒꯤ ꯃꯣꯔꯦꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯒꯤ ꯂꯥꯟꯗ ꯆꯦꯜꯂꯛꯄꯅꯤ ꯀꯥꯡꯕꯨꯁꯤ ꯍꯤꯡꯕꯊꯥ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄ ꯀꯥꯡꯕꯨꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯀꯦꯝꯞ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯂꯩꯕꯁꯤꯡꯁꯤ ꯃꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡ ꯀꯩꯗꯧꯉꯩ ꯍꯜꯍꯟꯕꯤꯅꯣꯏ ꯀꯣꯏꯁꯟ ꯍꯪꯉꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯑꯩꯈꯣꯏ ꯍꯜꯍꯟꯕꯤꯅꯣꯏꯗꯣꯏꯅꯣ ꯒꯣꯔꯃꯦꯟꯅ ꯑꯗꯨꯗꯤ ꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯁꯨꯝ ꯌꯨꯝ ꯁꯥꯕꯤꯔꯒꯦꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯀꯩꯗꯧꯉꯩ ꯍꯟꯍꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯀꯨꯀꯤꯗꯤ ꯆꯩꯕ ꯉꯝꯗꯦ ꯅꯪ BJPꯒꯤ ꯃꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯆꯩꯌꯦꯕꯀꯣ ꯑꯩ ꯈꯪꯉꯦ ꯑꯣ ꯃꯁꯤ ꯃꯆꯨꯝ ꯆꯥꯔꯦꯁꯦ ꯑꯩ ꯋꯥ ꯉꯥꯡꯗꯦ ꯃꯁꯤ ꯃꯆꯨꯝ ꯆꯥꯕ ꯀꯥꯡꯕꯨꯅꯤꯅ ꯃꯁꯤ BJPꯗꯤ BJPꯒꯤ ꯋꯥꯗ ꯉꯥꯡꯀꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁꯇꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯣꯏ ꯑꯣꯄꯣꯖꯤꯁꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯐꯝ ꯊꯣꯛꯈ꯭ꯔꯣ ꯑꯣꯄꯣꯖꯤꯁꯟ ꯋꯥ ꯊꯣꯛꯈ꯭ꯔꯣ ꯑꯆꯨꯝꯕꯗꯨꯗꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯩꯁꯤ ꯑꯆꯨꯝꯕꯗꯨꯗꯤ ꯆꯝꯆꯥꯁꯤ ꯊꯥꯖꯤꯟꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯆꯨꯝꯕꯗꯨꯗꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯩꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯑꯆꯨꯝꯕꯗꯨꯗꯤ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯂꯣꯖꯤꯛ ꯍꯥꯏꯔꯤꯁꯦ 2 + 2 = 4 4 ꯁꯤꯕꯨ ꯀꯅꯥꯒꯨꯝꯅ 5ꯅꯤ ꯍꯥꯏ ꯌꯥꯒꯗ꯭ꯔꯣ ꯅꯦꯚꯔ ꯅꯣꯏꯒꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ 4ꯗꯤ 4 ꯑꯣꯏꯅ ꯂꯩꯒꯗꯕ ꯀꯣ 4  is 4 ꯀꯣ 5ꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯣ 7 + 3 = 10 11ꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯆꯨꯝꯕꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯍꯥꯟꯅꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯒꯤ ꯃꯁꯤ ꯂꯥꯟꯁꯤ ꯑꯗꯨꯝ ꯊꯣꯛꯍꯜꯂꯛꯄꯅꯤ ꯃꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯨꯗ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯃꯁꯤ ꯅꯣꯡꯃꯩ ꯀꯥꯞꯁꯟ ꯇꯧꯔꯤ ꯃꯌꯥꯝꯗꯨꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯔ BJP ꯃꯇꯝꯗ ꯅꯠꯇ꯭ꯔꯣ ꯃꯦꯒꯤ ꯇꯥꯡ 3 2023 ꯑꯩꯕꯨ ꯏꯌꯥꯔꯗꯨꯕꯨ ꯀꯥꯎꯔꯦ 23 ꯅꯠꯇ꯭ꯔꯣ 22 24 ꯑꯣꯏꯔꯝꯃꯣꯏꯗ 23 ꯃꯦꯒꯤ ꯇꯥꯡ 3 2023 ꯃꯁꯤꯗꯒꯤ ꯍꯧꯔꯛꯄ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯂꯥꯟꯅꯦꯕꯀꯣ ꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕ ꯂꯩꯉꯥꯛꯅꯦ ꯍꯥꯏꯔꯦ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯤꯕꯁꯤꯡꯁꯦ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯇꯣꯛꯀꯦ ꯀꯥꯏꯅ ꯑꯩꯈꯣꯏ CMꯅ ꯉꯁꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯁꯅꯨ ꯒꯚꯔꯟꯃꯦꯟꯠꯁꯨ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕꯅꯤꯅ ꯑꯩ ꯒꯚꯔꯟꯃꯦꯟꯠꯁꯨ ꯆꯩꯖꯗꯦ ꯇꯧꯕꯇꯕꯨ ꯑꯆꯨꯝꯕꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯂꯩꯉꯥꯛꯇꯤ ꯁꯤ ꯂꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯈꯤꯗ꯭ꯔꯥ ꯀꯣ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯉꯁꯥꯏ ꯀꯃꯦꯟ ꯄꯤꯕꯗ ꯌꯥꯎꯈꯤꯕꯅꯤ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯃꯈꯣꯏꯅ WhatsApp ꯒ꯭ꯔꯨꯞ ꯑꯃꯇꯪ ꯁꯦꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯗ ꯑꯩꯁꯤ ꯁꯨꯝ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯅꯩꯅꯐꯝ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡꯒꯨꯝꯕꯅꯦꯕ ꯃꯌꯥꯝ ꯑꯩ ꯂꯣꯟ ꯑꯝꯇ ꯇꯥꯗꯕ ꯂꯣꯟ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯀ꯭ꯂꯣꯖ ꯗꯣꯔ ꯀꯟꯚꯔꯁꯦꯁꯟ ꯀ꯭ꯂꯣꯖ ꯗꯣꯔ ꯀꯟꯐꯔꯦꯟꯁ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛ ꯃꯤ 50 100 ꯅꯩꯅꯕ ꯌꯥꯕꯗ ꯀꯣꯛ ꯑꯔꯤꯡꯕ ꯌꯥꯎꯔꯛꯀꯅꯤ ꯌꯥꯝ ꯊꯤꯅ ꯍꯩꯕ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯅ ꯈꯪꯖꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯄꯤꯔꯛꯄꯁꯤꯡꯁꯤ ꯃꯆꯪ ꯑꯣꯏꯕ ꯃꯤ ꯌꯥꯝ ꯈꯪꯒꯠꯂꯛꯄꯅꯦꯕ ꯑꯩꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯩꯅꯔꯛꯄ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯩꯔꯒ ꯉꯃꯨ ꯇꯥꯎꯈꯠꯂꯤ ꯍꯥꯏꯕꯗꯧꯅ ꯑꯩꯈꯣꯏ ꯅꯩꯅꯔꯛꯄ ꯄꯣꯠꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯀꯣꯛ ꯄꯨꯊꯣꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯄꯥꯎ ꯅꯩꯅꯕ ꯂꯥꯟꯒꯤ ꯄꯥꯎ ꯅꯩꯅꯕ ꯄꯣꯠ ꯑꯃ ꯌꯥꯎꯒꯗꯕꯅꯤꯅ ꯃꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯔꯣꯕꯤꯟ ꯅꯤꯡꯊꯧꯖꯝ ꯀꯣ WhatsApp ꯒ꯭ꯔꯨꯞ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯅꯩꯅꯔꯛꯄ ꯄꯣꯠ ꯂꯥꯛꯀꯗꯕ ꯄꯣꯠ ꯂꯩꯕꯅꯤꯅ ꯃꯁꯤ ꯂꯤꯛꯇꯤ ꯑꯣꯏꯅꯗꯕꯤ ꯋꯥꯁꯛꯅꯗꯣꯏꯅꯤ ꯑꯗꯨꯏ ꯄꯣꯠ ꯑꯃ ꯈꯔ ꯅꯩꯅꯔꯛꯄ ꯑꯔꯨꯕ ꯄꯣꯠ ꯂꯥꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯙꯥꯔꯁꯦ ꯈꯪꯅꯕꯒꯦꯔꯥ ꯈꯪꯅꯔꯣꯏꯒꯦꯔꯥ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯥꯏ ꯀꯃꯦꯟꯗ ꯁꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞꯇꯒꯤ
ꯀꯩꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯝꯇ ꯂꯤꯛ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯇꯧꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯅꯦ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯥꯔꯇꯤꯀꯜ 19ꯗ ꯄꯤꯔꯤꯑꯕ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 19ꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯕꯁꯦ ꯑꯥꯔꯇꯤꯀꯜ 19ꯗ ꯑꯌꯥꯕ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯏꯑꯕꯀꯣ ꯒꯚꯔꯟꯃꯦꯟꯒ ꯑꯒꯦꯟꯁꯇ ꯅꯠꯇꯦꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯀꯟꯖꯅꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯦꯜꯐ ꯄ꯭ꯔꯣꯇꯦꯛꯁꯟꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯇꯥꯜꯂꯛꯏꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯎꯔꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯈ꯭ರೆ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏ 50 ꯆꯥꯝꯃ ꯄꯨꯟꯁꯤꯟꯅꯕꯗꯤ ꯌꯥꯏꯗꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯥꯏꯛ ꯃꯥꯏꯟꯗꯦഡ് ꯒ꯭ꯔꯨꯞ ꯄꯤꯄꯜ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯤꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯈꯛ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯩꯗꯤ ꯍꯦꯗꯂꯥꯏꯟꯗ ꯑꯗꯨꯝ ꯍꯥꯞꯄꯤꯗꯨꯅꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯤ ꯑꯇꯣꯞꯄ ꯑꯗꯨꯝ ꯁꯦꯝꯕꯤꯌꯨ ꯑꯗꯨ ꯃꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗꯤ ꯂꯥꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯤꯕꯝ ꯑꯔꯨꯕ ꯈꯔꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯅꯦꯠꯈꯥꯏꯔꯒꯦ ꯊꯤꯟꯒꯥꯏꯔꯒꯦ ꯍꯥꯠꯇꯣꯛꯑꯒꯦ ꯃꯣꯏꯗ ꯃꯨꯠꯅꯕꯅ ꯖ꯭ꯌꯨꯁꯇ ꯌꯦꯡꯕ ꯖꯔꯃꯟ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯍꯤꯠꯂꯔꯅ ꯖ꯭ꯌꯨꯁꯇ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯌꯦꯡꯕ ꯍꯧꯔꯛꯑꯦꯕ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯅꯁꯨ ꯁꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯌꯦꯡꯕ ꯍꯧꯔꯛꯑꯦꯕ ꯏꯅꯛ ꯅꯛꯄ ꯑꯩꯈꯣꯏ ꯌꯦꯛꯅꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯩ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯀ꯭ꯔꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯝꯊꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯦꯠꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯈꯤꯗꯃꯛꯇ ꯖꯤꯅꯣꯁꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯁꯦ ꯆꯠꯊꯔꯛꯄꯅꯦꯕ ꯂꯥꯟ ꯂꯣꯏꯁꯟꯗꯁꯤ ꯀꯩꯒꯤꯅꯣ ꯁꯨꯡꯂꯣꯏ ꯂꯣꯏꯁꯟꯗꯁꯤ ꯀꯩꯒꯤꯅꯣ ꯅꯥꯎꯔꯦꯝ ꯃꯉꯥꯡꯆꯥ ꯀꯣ ꯔꯣꯅꯥꯜꯗꯣ ꯑꯩ ꯊꯥꯈ꯭ꯔꯕ ꯑꯙꯥꯔ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯙꯥꯔ ꯊꯥꯔꯛꯇꯣꯔꯤ ꯑꯩ ꯊꯥꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯑꯙꯥꯔ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯙꯥꯔꯁꯦ ꯊꯥꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯀ ꯃꯌꯥꯝꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯐꯀ ꯃꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯅꯩꯅꯕꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯌꯥꯗꯦ ꯂꯥꯏꯔꯦꯜ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯍꯥꯏꯗꯅ ꯑꯌꯨꯛꯀꯤ ꯌꯥꯀꯥꯏꯔꯣꯟꯗ ꯔꯦꯗꯤꯑꯣ ꯑꯌꯨꯛꯀꯤ ꯌꯥꯀꯥꯏꯔꯣꯟꯗ ꯑꯃꯨꯛ ꯇꯥꯕꯤꯌꯨ ꯑꯗꯨ ꯌꯥꯎꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨ ꯊꯥꯕꯅꯤ ꯑꯩ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯔꯦꯀꯣꯔꯠ ꯇꯧꯍꯧ ꯂꯩꯕ ꯀꯔꯤꯅꯣ ꯃꯁꯤꯒꯤꯁꯤꯕꯨ ꯂꯥꯏꯔꯦꯜ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯀꯣꯔꯧ ꯃꯉꯥꯟ ꯍꯥꯏꯐꯦꯠ ꯂꯥꯛꯄꯗ ꯂꯥꯏꯔꯦꯜ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣꯅ ꯑꯩꯅ ꯍꯪꯕꯁꯤ ꯑꯍꯟꯁꯤꯡꯅ ꯍꯪꯕꯁꯤ ꯑꯁ ꯈꯪꯗꯦꯗ ꯃꯁꯤ ꯐꯖꯅꯕ ꯑꯩꯈꯣꯏꯒꯤ ꯁꯩꯊꯥꯔꯣꯟꯅꯤꯗꯒꯅ ꯍꯥꯏꯔꯛꯑꯦꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥ ꯂꯣꯠꯂꯒ ꯄꯨꯌꯥꯗ ꯊꯅꯝꯕ ꯄꯣꯠꯅꯦꯕ ꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯂꯝꯗ ꯅꯣꯡꯄꯣꯛꯊꯣꯡ ꯍꯥꯡꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯜ ꯂꯥꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯦꯜ ꯂꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨꯗꯣ ꯂꯥꯏꯔꯦꯜ ꯂꯥꯕ ꯀꯧꯋꯦꯕꯀꯣ ꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯅꯦꯕꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯕ ꯅꯨꯡꯗꯥꯡꯗꯅ ꯂꯥꯏꯔꯦꯟ ꯑꯣꯏꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯇꯣꯞ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯕ ꯅꯣꯏꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯅꯣꯏꯒꯤ ꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯅꯤ ꯅꯣꯏ ꯑꯗꯨ ꯇꯧꯕ ꯅꯣꯏ ꯂꯥꯏꯔꯦꯟꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂ ꯆꯥꯏꯅꯦ ꯀꯥꯏꯅ ꯀꯔꯦꯝꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯅ ꯃꯗꯨ ꯏ ꯀꯥꯕꯗꯤ ꯂꯣꯏꯔꯦ ꯅꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯀꯨꯀꯤꯅꯒ ꯍꯥꯏꯔꯤꯅꯦ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯃꯀꯛ ꯍꯥꯜꯂꯒ ꯆꯥꯕꯅꯦ ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯕꯅꯦ ꯑꯩꯈꯣꯏ ꯔꯤꯂꯤꯖꯁ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯀꯔꯦꯝꯅꯕꯅꯦꯕꯁꯦ ꯇꯝꯊꯤꯔꯕ ꯁꯥ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯉꯁꯤꯗꯤ ꯄꯨꯌꯥꯒꯤ ꯋꯥꯐꯝ ꯑꯩꯅ ꯄꯨꯈꯠꯂꯛꯏꯁꯤꯅꯤ ꯃꯌꯥꯝ ꯅꯣꯂꯦꯖ ꯂꯩꯕꯤꯌꯨ ꯂꯥꯏꯔꯦꯟ ꯂꯥꯕ ꯅꯣꯡꯄꯣꯛ ꯂꯝꯗ ꯌꯥꯋꯣꯜꯂꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯅꯤꯡ ꯇꯝꯃꯦ ꯍꯥꯏꯔꯤꯅꯤ ꯌꯥꯋꯣꯜꯂꯛꯄꯁꯤ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯃꯅꯤꯡ ꯇꯝꯃꯛꯏꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯋꯣꯜꯂꯨꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯂꯥꯏꯔꯦꯟꯁꯨ ꯀꯛ ꯆꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯂꯥꯏꯔꯦꯟꯁꯤ ꯌꯥꯋꯣꯟꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯛꯏꯅꯦ ꯅꯣꯡꯄꯣꯛ ꯂꯝꯗ ꯑꯩꯁꯤ ꯐꯅꯌꯥꯝ ꯍꯥꯏꯗꯣꯛꯑꯦꯀꯣ ꯑꯩꯁꯦ ꯍꯥꯏꯗꯣꯛꯑꯣꯏꯗꯕ ꯋꯥꯅꯤ ꯄꯨꯌꯥꯗ ꯌꯥꯎꯔꯝꯕ ꯄꯣꯠꯇꯨꯅꯤ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕꯁꯤꯅ ꯃꯥꯒ ꯂꯝꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯤꯐꯦꯡꯂꯦ ꯍꯥꯏꯔꯤꯅꯤ ꯆꯤꯐꯦꯡꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣ ꯃꯤꯅꯤꯡꯗꯣ ꯋꯥꯏꯅꯁꯤ ꯆꯤꯛꯇꯅꯁꯤ ꯍꯥꯠꯇꯣꯛꯅꯁꯤꯅ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯀꯣ ꯀꯩꯅꯣꯝꯗꯤ ꯋꯥꯠꯂꯦ ꯍꯥꯏꯔꯤꯅꯦꯕ ꯃꯁꯤ ꯌꯥꯎꯗꯕ ꯃꯥꯅ ꯀꯣ ꯑꯗꯨꯅ
Naurem ko Mangangsa Ronaldo ko Taja Karbani Mabung Kasukai no problem ko Aduna ngasai ko mata ko okay thank you ado ai hai ge ko ado itati ai khoi puya ge wafam nei na ga ba nung pani gi Facebook da nei na ba ya da ba ko WhatsApp da nei na ka ne ba ko ai loi amam do in putor ka ne ko ai na khang ba mayam se mayam nei na ga do itati puya da si hai mi ado itati akhoi kai do wi ai ai di ta chi me khoi nang puya da hai ram ba jing je moi da ai di direct hai ba ai ge di messenger call da dum wari sa ba ne na ai na hai Nintendo the Mukol Rock, when anytime we some can't away. Don't talk and that's other down for away. Otherwise, of me Taviat, such a talk. Don't we go? What is her neighbor? Punkaima, Yandro, the Punkaim son of the minimum as another Mois of the call, set the message lapper, Moy seta, Masay from the Gigan lapper, Adumulap, Matam, the better pertiva. Tung Tang Tang, see, cha, say at over, other kind of Matam's Yahweh. I don't know. I know. Kogi Siam Gisu can Tazan Biro, or Kogi Adaram Tang Tazan Biro, Mamdi Kano, see the list of Yaurani Kosi, and Mayam say, as I see the Yauri Mayam City, you want Mayam Young Tazaga, I see a lot of Adaya, the Bigi, I upload of Wayal, but the other lady, Pausum Takably with her call. Then I know, say, I don't some Nangaridam in some the Ina, the easier. See that I've hired a single I could was up to the I had a caneva. She lady, she conditions, she lady was there, what's up to the Maxang Hurricane. Moi hai pa gai ai hai ne ko to lik ti oi bi ga no sine ba ai hai do ko ek lik oi ko mi sing du thi ai na mafam chan na mi adum sine ra da mi adu di waro bi mam di kai no ba ko ki yam lu ba mi sing si mai tai oi ba ki chance of petrol jam yaw mi khakang ai WhatsApp group se yaw bi hai pani da seng bai di mayam na la na khan bi ne ko marai bak ning ba maram da mu nung si jaba mai tai bu mangan ning da ba Yanabana Mati Munabo Honorapoda, I quite got a mangway, I quite malanding put by Yarwayna, Mukaibangamba. No my younger to cry out of the tongue out of so. I quite kutum them tintanangamba. I don't believe spirit labor, fighting spirit labor. My team was a topiro, I give the welcome hibernita. I know, my uncle. I know, Facebook to make saying a song hibernata of photo. I know, see, I know some hydration. My am no war vegan. Masi. Sigi groups the only Maite pure Maite Isian Maite Bamon Yawi go. I is in a pea papa story. I don't know, say from the young Maisy. I may out of supporter on dog, can you woman? May you have no idea. I don't know 80 lives so Mangansi series, Natan Torge, to go illusion over Torge, Isaac Tongri. Haksan's not even go in, not even if he goes out Matam to hear of Nundang, his actually teams the other. I don't know. I say, can I'm the marketing Loisa Cray, I normal with Loisa Cray, I lava Nido. Quite Marie, I give I quite mamane, among singing mamane, I do go Ichanpa Anine. Go. I do go a quite medical labor Ichanpi at Tomiduna, other son, lady, Paus upon the go. Exam you when I get a wise son of a Tolero again. I Mabada, I can't already Pashang Sazuka, while money at the Chana Bandaki Tola Roge, I marched the exam labor in Turk exam labor in a do I Honarage, Patunta, but the Ibaba Yaurage have Mangi I casualty, my man low he would descend to the no hydre. Go. I do Handeki senior national women like say I UP Tabani, I is as Yao Pomodore. Hello India Yobody Nations Boyo Pong the Vichase. No idea. She Mogi Mayam's a Kalubuta. I see a more on the young night of Nebuco. I don't see balance or any young Gitabusu, the other a family Tabusu Shan Suri, none suri me. Kokyomo Kongsem, what I salam Nissan Panin and Matin Bangalaga. I think more at the in Tom Torini, the Jews Katazale, I do got it from Lepe. Sigi Manunda. I don't know, I know I would have a view one day. Aigi Isasina, Aigi spirit loadana, Aigi Tonaligian loadana, Manam, Punobagi Pampakta, Boxing Pampakta, Amutang Sapong Labadi, with the Pakangi Tozaniki Sapong Labadi, I should Miam Mertin bidding a money in a country. Miami Toggles, Matic Janatoge. I was a group the young Mayam there, Matamama, I Pishaputoga, I quit Sako with Matam Sulaki never go. Aduna, tung coin Tinabaya, Boxel Sengba,
sincerity leba open minded oiba aduga arol athop tongadabi adumba puksan sengba thona leba maitegi isen ba kangbu kaktang aigi WhatsApp group ta yawbiyu haidana aina haijabanida kari kage mayamje ko kari matangno khangudre koi yamba syam kainoni koi WhatsApp group sida aigi nangi list sida yawre ado syam yaragadi adhar amtang thajan biro verification ki damak masi mandatory oire koi khangnaba khaktan laki loina maki any masi mandatory oikhbanina adhar du musagi aingon loi leidaragadi aina somda upload horen upload to dang athengo to payai na traka hayeng ayu to payai ko achu adhar chi tara ma helabani thajan na pa sumaina adhar se aingon thajan biro maning mang photo kapaga amtang thajan biro aina upload to godab leite adudi aigi secrecy aigi kan file dam leijago da poni namdi kain aduna adhar si di upload ma phana to handana manungda inbox thajan biro hari number pudi mayam uba yai ko aduna ngasagi mi topa yaw poda ekoi thingna bagi damak tane koi aro bot mayam khan na puya gi oi pot nai na khin lanchi ang wali aigi knowledge ta lan yam wali lanchi pak loi loi roi da maram yam leire ko barma gi su hobada ngai hana ngai tawmbaduna amani nangai mayam tawmbad civil war tawmbadu amani hojik tawra isidi fighter jet se mathau phajana tawrabani fighter jet ani se mathau phajana tawrabani ko mine pulap thumdana masida mi phumbam lektraba matamdabu koi chen gre ekoi nosing ji phibam ta dre haidana ekta pau hapsalapadi ngarang viral chapadi madagi chengtong bohona boda kudakta ai phone tawbani ko koi page kradi aina khangba adu akoi za lokthok chare waro biade ekoi khangdabada ine na hare ngasi moina mo sel dore adi poto tunda ai gi yawni paujel na paulan badagi ngarang viral chapadi poto parek tadra newspaper oigera amo oigera asoi poto boyade ai ngchemo 15 years ki ai ngasai ai certificate view 15 years ki ai ki experience ngasi bokta aina paulali edana nongalaga reader proof ko reader proof pau sendokpodo pau du lalina madu warobi no sendokpodo reader proof ko webko adumaina reader proof ai ngasi bokta obleite ko yam ikai ni ngai ni pau lan bogaje aduna anyway akhoi limje manasi aigi WhatsApp tu mi kun khakto oibisi ai kuntha khakto oibisi ai tawudu sida mi chamaga mari oiragasu adhar yaukta bakhaiti ai tapna hapkeba ai husi Facebook thagla thamiduni madu mayam share tabiyu aduga aigona nungsibiyu thajabiyu miyam da macham oiba maru oiba information piba ko haibase pawmi amugi mathauneba hojiti lan matamni lan pawni pidorise nenge dorise aduna aikoina pidori pawse mamdi aigona loina moiga arol to amata leite aigona loi haidoreba 시까리기노 아이부 타자바이 너죠 아이네디 모기 타자바 중앙 망한다비다 마시보다 아두디 이번 아이원데 셀기 마팅고 비레 이니용 아이나 한덕나 참에 타 두칸 타마 로레나 하다 얌부 그냥 cenni 아일 벌싱니 부터 타고 야가들 어두디 이 하영 아이 뿡 따라다 타게 just 타레인 마나 베샤데 까박보가 히닥 레베서는 신경이 단 쩔리니 아두는 히닥 마야말로 또 신 능시나 바이나더라 lan kapi bu kangbu sina ingona mateng pangkhalab aina moida mateng panga da buda ona taina to khula bane agi khudong sa da buda mamdi kaina bu aidi miyam gi thak to ra bane ko mamdi ai tolp sa fusna te ai kaim to buste miyam da machang oiba leibak khu oiba maru oiba maiti gi kanna bagi da mutta pau pi bai base ai gi thau erak ko ana Hitler naurem nangsi masai ai kanoda ai ngoda ai group da masai 타gattaba leregadi aikogi ningkem hoijomsu dum thajanbiro adharga telephone number duga inbox thajalapasu yai nakoina open toba aigi post toba nungai su aigi inbox thajanbiro aigi inbox thajanbuk mai ai loina tobani upload tobani ko aduga jung sai syndicate kiba number loina chumme awaja whatsapp pai da busu dum yawmi ko khra adi aduga ngasai kanu mai audu do kai ainune mi amukhatang number si aina sinbado wala thi gangdraba adang sagi kogi sida kai sida mi amukhatang soinareba ko laisam bisu haiba mi se my telephone number se amtang ga thajan birdi nungai ni ai laisam bisu se magi adhar ga
मागी नंबर सिगा अखोइना डिजिट मापन खतंग ngairameba aina 1 2 3 4 5 6 7 8 9 खतंग ngairameba सोइबा अदि सोमदि हाप मतमदि यात्रेदो अदुन मासी खतंग लाइसम बिसोसि कंतंग आइन सोइबनि टेक्निकल ngasai aina माजु थिबा याब थि कादाइ यावरना आइ थि खंद्रबा अदुना अखोइ निंगनगुमसी मका फन्न अखोइ हिंसी थेंतनसी येकनब लिसिंग लिसिंग लाख मैतेगी येकनब याम यामी को मसिम खंबिरो मैतेगी येकनब ओपन द लेबा सीक्रेट द लेबा हा मतौ मानदब अखोइ येकनब सु याम यामी को एक्जिस्टेंस का हाइबसिदी वाइगी वानी को एक्जिस्टेंस हाइबसे मागी कम्युनिटी के हेक प्रायोरिटी पियकनेबा अखोइ मैतेगी हिंगनबगिदमता प्रायोरिटी पीसेबको माई वखल लोन अदु तगदमी अदा तगदमी नोंग पानबद अखोइ थबक सिंथा लेपगा अखोइ अदु तगदमी मागी कानूनी से एडवांटेज लौनबगिदमता मागी एकदम कम्युनिटी मागी एकदम खुदोंग साबा येंगा तौर इनेबको आई मोइ लाली कोइ आई हाइजरोय आई वखलोन खर तोंगाले को आईगिदी नोंग पानगेरा नी पानगेरा अखोइ सिंथा लेपगा तौ तौबसी अखोइ कनो तौबस आई पामदे मामदि कइनबो चानिंगाइ लेतबा लाइरबन मसिंग यामबा जापान दा अइना नामसु हाइजगरे जापान दा मखोइगी सिनमीसिंगी स्ट्राइक तौ मतमदा जापान सु तौबै चीना सु तौबै बसी पोसे फेसबुक दग थागल खरबने आई अनु वेबसाइट अमदसु येंखरबने मोइने स्ट्राइक तौबसी कमाइ तौगे मतमदा खोंगप से नाम साबो खुंकी फैक्टरी सिना नाम सादो थदो थमे नमितुदा थबति लेपतबा अदुगा स्ट्राइक तौरी मनुंग खोंगप से नाम सादो एने अदुगा मु स्ट्राइक लोयर कान नाम अदुगी मु सादो अगा खोंगप से अजुरा पीबन मतमने मंगंदबा अदमाइने मोइसी थप लेपतेबा अदुगा चीना हाइब लमसिदा अमेरिका की प्रेसिडेंट अमन लाए अमेरिका की प्रेसिडेंट ममिंग काउरे सिवारी नतेको सिंग थोखिब थौदोनी अरुदा मोगी फैक्टरी की मदा मसी सुम विजिट तौबो लापजानिदा अमेरिका प्रेसिडेंट सिना अदा मिस्टर वांग करिगिनो नोगी फैक्टरी की मी सिंगसी आई लापदा ओक्ट्रिसी करिगिनो हाइब मतमदा सर ओंगनबगिदमते अखोगी रिसेप्शन पार्टी लेजै फैक्टरी की सिमी सिंगसिदी सार ओइ मखोइदे मथौदा पुलिंग असुकिमदि जंगबनिना सार लाएबसे खंगमोय अमेरिका की प्रेसिडेंट कयामी कायरमनी हा अदु मो लइबको कम्युनिस्ट कंट्री सिंगसिने हेन चौखपे माम लई मोइदी वर्क इज वर्शिप हाय अदुना आइना जर्नलिस्ट ओइरगसु आई चिंगचिक तखाइबो आई चिंग किहोम लिसिंग अनि थाइबा मखोंग सेंग लोइरिबा अंगांग सिंग लावना मसि तौरिबा सी तौसन सी यालो न मोइना पंकन मनि जा हाइरो चुरो इचान पाना थंगोन करो नापीगजु तौरगा छुरिनेबा थौसे करिनो माइजे पेपा याम तौइदा ngasiजे को अदुना आइना हाइजरिसे अखोइ थबकना सुसी अखोइ व्हाट्सएप ग्रुप की मेंबर सिंगसे अखोइ पैसा लुपा यांखै दम खाइनरसु चाक्लासम त थरसु चाक चाराम त चामिनरगसु हवाई थोंगो त चामिनरगसु मफम चाबदा अखोइ पुनबा मतंगसु लाकनी अगो अखोइ ngसगी खोइ खुदोंग चादब मयम से अखोइ चलगा अखोइ व्हाट्सएप ग्रुप की कांगुसिना चलगा अखोइ पैसा कर चामद पुथोंगरसु अदुगा खुदोंग चादब मयम को मै लाए होजिजि याम थिना अखोइ फेसबुक थागलैबा मयम इथम मोइरांग पुरेलगी पुरु खोंसिनदा लई हाइबर कनो याम नुंगाइते ngसai थागलपगु मतम आइनदि मतेंग पांगबा ngamdaba को लान सोहलबा कांबु मिट सुनाम याउद्रे मासे कुकीसिंग कापसलपदा तो मास मुखुत नामसु यादरे नमय मरु पालगा लैबा होजि मसी की मयमदा लई हाइबा पुरु खोंसिनदा लई हाइबा ngसai फेसबुक थागलपनि मोइन सिंगबसे कोइथि थिरगा लाना सोहलबसिंग खुदोंग चादब मयमसे अखोइगी ngamjaba खरदंग ओरसु खोइसे आइगी व्हाट्सएप ग्रुप सिदगी कोइ मतेंग पांगसे को हितल नावरेम की नंबर फंगे हितल नावरेम नंगी कनोम खतंग कोइ कनो हापो आधार तंग पिबिरो कसु काइदे अदुना एग्जांपल ने इन हाइसे
ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ KYKLꯒꯤ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯞꯄꯤꯕ ꯂꯥꯎꯔꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯉꯝꯖꯕ ꯂꯨꯄꯥ 200 ꯑꯣꯏꯔꯁꯨ 300 ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯁꯦꯕ ꯁꯦꯝꯁꯦꯕ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯌꯥꯎꯕ ꯌꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯎꯕ ꯌꯥꯏ ꯑꯩꯁꯨ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯅꯠꯇꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯣ ꯑꯩꯈꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞꯁꯤꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯃꯃꯤꯡꯁꯤ ꯑꯩ ꯌꯥꯝ ꯈꯜꯂꯤꯕꯅꯤ ꯃꯃꯤꯡꯁꯤ ꯀꯔꯤ ꯊꯣꯟꯁꯤꯒꯦꯅ ꯀꯣ ꯂꯥꯟꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯔꯤꯁꯨ ꯂꯩꯅꯗꯣꯏꯅꯤ ꯁꯤꯒ ꯃꯔꯤ ꯂꯣꯏ ꯂꯩꯅꯔꯛꯀꯗꯣꯏꯅꯤ ꯀꯣ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯃꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯒ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯑꯝꯗꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ ꯅꯣꯡꯃꯩ ꯃꯔꯨ ꯆꯪꯉ ꯂꯩꯕꯗꯒꯤ ꯅꯣꯡꯃꯩ ꯆꯥꯔꯥ ꯃꯔꯨ ꯆꯪꯉꯒ ꯂꯧꯊꯣꯛꯄ ꯉꯝꯗꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯅꯥꯍꯩꯕ ꯃꯌꯥꯝ ꯂꯩꯔꯤ ꯂꯥꯟꯁꯤꯒꯤ ꯆꯩꯊꯦꯡ ꯒꯃꯦꯟꯅ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯃꯗꯣ ꯑꯩꯉꯣꯟꯗ ꯁꯦꯟꯁ ꯑꯣꯐ ꯄꯦꯇ꯭ꯔꯤꯌꯣꯇꯤꯖꯝ ꯌꯥꯎꯕꯅꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯔꯝꯗꯝꯒꯤ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯌꯥꯝꯅ ꯅꯩꯍꯠꯄꯤꯔꯦ ꯇꯨꯍꯠꯄꯤꯔꯦ ꯍꯥꯠꯅꯅꯕꯁꯨ ꯁꯨꯝ ꯁꯤꯜꯂꯤ ꯑꯩꯈꯣꯏ ꯂꯣꯏꯈꯤꯅꯕꯁꯨ ꯁꯤꯜꯂꯤ ꯀꯣ ꯃꯁꯤꯃꯛꯇꯤ ꯑꯩ ꯍꯤꯡꯉꯤꯉꯩꯗꯗꯤ ꯃꯁꯤꯃꯛꯇꯤ ꯑꯣꯏꯊꯣꯛꯑꯣꯏ ꯀꯣ ꯑꯩꯒꯨꯝꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯂꯩꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯂꯣꯏꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯣꯏ ꯈꯪꯉꯤ ꯃꯃꯥꯡꯉꯩꯗ ꯅꯨꯄꯤ ꯀꯣꯏꯔꯝꯕ ꯂꯥꯡꯕ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤ ꯑꯩ ꯀꯔꯦꯛꯇꯔ ꯂꯣꯏ ꯈꯪꯗꯣꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅꯤꯅ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯑꯩꯗꯤ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯥ ꯇꯧꯔꯝꯃꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦꯕ ꯑꯩꯗꯤ ꯑꯩꯅ ꯃꯤꯒꯤ ꯅꯠꯇꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯕꯁꯤꯕꯨ ꯇꯧꯗꯦ ꯅꯨꯄꯤ ꯀꯣꯏꯔꯝꯕ ꯀꯣ ꯃꯇꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯃꯛꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯃꯤꯅꯗꯤ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯃꯌꯥꯝ ꯄꯤꯔꯛꯄ ꯌꯥꯏ ꯕ꯭ꯂꯦꯝ ꯃꯌꯥꯝ ꯇꯧꯔꯛꯄ ꯌꯥꯏ ꯐꯣꯜꯁ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯈꯤꯕ ꯂꯩ ꯑꯩꯁꯨ ꯅꯣꯡꯄꯣꯛꯂꯝꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯅꯣꯡꯃꯇꯁꯨ ꯉꯥꯜꯂꯝꯃꯒ ꯀꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯩꯕꯅꯦꯕ ꯁꯛꯊꯤꯔꯕ ꯑꯩꯁꯦ ꯅꯣꯡꯄꯣꯛꯂꯝꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯀꯣ ꯑꯩꯁꯤ ꯂꯩꯔꯦ ꯊꯋꯥꯟꯃꯤꯆꯥꯛꯇꯤ ꯑꯩꯁꯤ ꯂꯩꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯀꯣ ꯃꯁꯤ ꯑꯩꯒꯤ ꯅꯥꯄꯜ ꯅꯠꯇꯦ ꯑꯗꯨ ꯄꯥꯈꯪꯕ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯁꯤ ꯂꯥꯏꯀꯣꯟꯅꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯂꯥꯏꯀꯣꯟꯅꯤ ꯃꯁꯤꯁꯤꯅꯦꯕꯀꯣ ꯀꯣ ꯄꯣꯏꯔꯩꯇꯣꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯗꯣꯛꯈꯤꯕ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯒꯥꯏꯁꯦ ꯑꯩ ꯃꯁꯤꯗ ꯊꯥꯖꯔꯛꯄꯗꯨꯅꯦꯕ ꯆꯍꯤ ꯆꯨꯞꯄ ꯏꯁꯤꯡ ꯊꯣꯛꯑꯦ ꯀꯩꯒꯨꯝꯕ ꯋꯥꯠꯍꯟꯗꯦ ꯂꯩꯍꯥꯎ ꯈ꯭ꯋꯥꯏ ꯐꯕ ꯃꯐꯝꯅꯤ ꯍꯦꯛ ꯉꯥꯔꯤꯌꯥꯟ ꯆꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯥꯔꯤꯌꯥꯟ ꯂꯩꯍꯥꯎ ꯐꯕ ꯃꯐꯝꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯨꯡꯁꯤꯅꯦꯕ ꯂꯧ ꯄꯔꯤꯃꯨꯛ ꯆꯥꯎꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯨꯡꯁꯤ ꯕꯕꯥꯅ ꯊꯝꯕꯤꯔꯝꯃꯤꯅꯤ ꯃꯊꯛꯇ ꯐꯥꯗꯔꯒꯤ ꯂꯩꯕ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯆꯪꯂꯒ ꯎꯔꯝꯃꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯅ ꯃꯐꯝ 19 ꯑꯩ ꯆꯠꯂꯨꯔꯦꯅ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯍꯥꯏꯈꯤꯕꯗꯣ ꯏꯝꯐꯥꯜꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯩꯒꯤ ꯈꯣꯔꯤ ꯅꯥꯐꯝ ꯇꯥꯐꯝ ꯑꯪꯊꯥꯗꯗꯤ ꯑꯩ ꯂꯩꯕ ꯐꯪꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯨꯝꯗꯨ ꯈꯔ ꯆꯤꯟꯕꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯑꯩꯒꯤ ꯂꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯒꯤꯐ ꯗꯤꯠꯇ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯂꯨꯄꯥ 5,000 ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯁꯥꯟꯅꯕ ꯈꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯩ ꯒꯤꯐ ꯗꯤꯠ ꯀꯧꯏꯗꯣ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕ 5,000ꯗꯒꯤ ꯁꯦꯟꯗꯣꯏ ꯑꯣꯖꯥ ꯌꯥꯝꯃꯅꯤ 5,000 ꯚꯦꯂꯨꯗꯨ ꯌꯥꯝꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯀꯨꯏꯔꯕꯩ ꯋꯥꯔꯤꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯂꯝꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯅꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗ ꯄꯤꯛꯄꯅꯤꯅ ꯃꯥꯏꯁꯤ ꯃꯆꯥ ꯌꯥꯝꯕꯅꯤ ꯄꯤꯊꯣꯛꯈ꯭ꯔꯦ ꯕꯁ ꯑꯩꯒꯤꯗꯤ ꯀꯔꯅꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕꯒꯤ ꯑꯋꯥꯕ ꯌꯨꯝ ꯇꯝꯄꯥꯛꯂꯣꯝꯗ ꯂꯩꯇꯕ ꯏꯆꯥꯁꯤꯡꯅ ꯁꯝꯇꯥꯏꯝꯁ ꯉꯥꯡꯉꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯉꯤꯕꯅꯤ ꯑꯩꯒꯤ ꯂꯜ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕꯤꯌꯨ ꯑꯩꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯌꯥꯎꯒꯦꯅ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯎꯗꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯑꯣꯟꯂꯤ ꯑꯩꯒꯤ ꯂꯟꯁꯦ ꯑꯩꯒꯤ ꯃꯩꯅ ꯆꯥꯛꯄ ꯉꯝꯗ꯭ꯔꯕ ꯍꯨꯔꯥꯟꯕꯅꯁꯨ ꯍꯨꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯩꯒꯤ ꯍ꯭ꯌꯨꯃꯦꯟ ꯋꯦꯜ ꯑꯩꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯃꯈꯛꯇꯪ ꯂꯩ ꯑꯩꯒꯤ ꯏꯇꯣꯝꯇꯣꯟ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯦꯁꯅꯦꯜ ꯒꯣꯜड ꯃꯦꯗꯂꯤꯁ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯤꯕꯤ ꯂꯟ ꯆꯦꯟꯕꯤ ꯊꯣꯡꯒ꯭ꯔꯥꯝ ꯂꯟꯆꯦꯟꯕꯤ ꯆꯅꯨ ꯊꯣꯡꯒ꯭ꯔꯥꯝ ꯀꯔꯅꯥꯇꯀꯥꯗ
वर्ल्ड की ख्वाई चौब इंस्टीट्यूट नंबदा बॉक्सिंग तमी मा सुटी थोकदबदो सिदा हंदकी तांग तरागा हुंदोइदा माजी ट्रायल पीदोरिबनी यावररोय बाबा आई मा आइंगोन हायरखरे फोन हायरखरे फोन हायरखरे बाबा आई एग्जाम न मरु ओय आई एग्जाम चंग थारगा आई सानाबदी कया तोबे आई अदु हकम से फेल होइबनिना आई सब्जेक्ट अमक तंगारे कॉमर्स आई फजन कॉमर्स लुजु लुई मफम सिदा आर्ट्स सब्जेक्ट लेतबनिना आई इंटर यूनिवर्सिटी याव मथंग से ट्राई तोगे आई एग्जाम चंग पास तोगे हाय आई माई लौरिब डिसीजन दुदा आई ऑब्जेक्शन पीद्रे थाव खरी नुआइते अꯩꯅ ꯁꯨꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯒꯦꯝꯁ ꯃꯃꯥꯡ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯚꯣꯄꯥꯜꯗ ꯇꯧꯈꯤꯕ ꯑꯗꯨꯗ ꯒꯣꯜ ꯂꯧꯈꯤꯕꯗꯒꯤ ꯉꯁꯤꯐꯥꯎꯗ ꯅꯦꯁꯅꯦꯜꯁ ꯌꯥꯎꯕ ꯐꯪꯗ꯭ꯔꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯤ ꯃꯥ ꯆꯍꯤ 10 ꯆꯪꯉꯦ ꯃꯥ ꯁꯦꯅꯤꯌꯔ ꯀꯥꯕꯗ ꯉꯥꯏꯔꯤ ꯀꯨꯏꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯒꯤ ꯏꯔꯜꯂꯕ ꯃꯔꯝ ꯃꯇꯝꯗ ꯉꯥꯏꯔꯦ ꯈꯣꯏꯌꯝꯂꯥꯏꯅ ꯃꯥꯒꯤ ꯂꯝꯕꯤ ꯈꯔ ꯁꯦꯝꯃꯝꯒꯅꯤ ꯃꯥꯅ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ मथंग कादना एशियन गेम अदगी कॉमनवेल्थ गेम ओलंपिक के मथंग फंग तारगदी थबक मसा अमग फंगदना माइ तब तारगदी होय अदम लाखोगे केसु गाइदे हंदक माम बीएसएफ ट्राई तौरी को इमुंग सिने वारप माकलोय खंगे अबा मेट्रिकुलेट पोस्ट मेट्रिकुलेट की पोस्ट अम कवरे बीएसएफ की वा यावगे याव हाइना ngasi ai facebook haidore se ai haido ningdabane ko ai bu nungsiba kambu dum yawngani adunani adu ai mun khale adu moana phangriba certificate to sinabam certificate to mako to hand over to adu mo organization do adu gi certificate am piro hairene ai sir satis ta ai haibane request oi phone su dai sir satis ai chana pigi ai na coin verify certificate amtang pidragadi madi mandatory oire adi potu yaudragadi yaroi havna sir satis ta moi kanataka amateur boxing association gi secretary sida satis kanataka masane masida english the wari sabane sir don't worry I will give you hai within a few days haina haraga madi nga sigum haraga hayang hangsikam base adigi mahana phangkibigi certificate kayam do loina thare ne ko pdf tharaga mai tawna thalo pire certificate to son dol thagre adigi makha taba no sil taw laktri ko lai khurami hoi yaw bangam bayai ngam da bayai only my 150 kg 52 kg ge amak da lo to phuna ndri ne musum certificate mayam du yadri gold gi certificate nu yadri tedi mai certificate mayam gi happy aduna aina haini aigi arol tu aigona leiroi aidi open minded oyo mini adu aigi facebook ta yawri sini I am a simple minded man ko aduna musagi aidi ta sina koi believe in god ai no ai english ta tha bani lining ba laibu thaja ba misak amane ba do pakhangba gi saiwon oibo lain bu makak kangbu jingsi ai de tasena aina ne parap tawdari aina madu hatok ngamne ko ai gi lai bu karem na ba ai won yawre community khagi noi gi lai gi masani ko gi du mo lin gi masa lin di no ni de gan au won to po yawe ko adu bu ai hairamde no comment moi ga imana nindana ai atopa community gi mina gwan karem na ba yam yawre ko anyway ai wari se phaina sakre aduna koi sida aina semjari ba whatsapp group se dum yawbiyu koi miyam gi thaba khara tosi adigi wakhalon dane ina semse pausu yawning da badum kusu ga idi aadhar mandatory oirani atopa community amata changpa yaw ai tor ke ai verification ku tawse kanam changno likchum da oiroi aina thajaba mi khaktani haptorisi ko aduna mai teki oiba akoi kai mukhara to hodragadi akoi future se dark way yam phibam charoi dore ko akoi khangsi koi yekna ba yami ai koi gi yekna ba yami akoi hai sing sa si habasini ai paujelti duna ai se sak thong ba thengre sak se chan pa nga si di ba kha thong mu na haibani mo yo pu matam yo rani ko mo ji yo pu matam oire ai mayam dagi kaina na biya thang ni jari
ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯆꯦꯛ ꯇꯧꯖꯔꯒꯦ ꯑꯩ ꯆꯥꯛ ꯊꯣꯡꯖꯔꯒꯦ ꯊꯦꯡꯛ ꯌꯨ